ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯤꯌꯥ ꯍꯥꯎꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛꯅꯤ꯫ ꯁꯈꯤꯗꯣ ꯃꯆꯥꯅꯨꯄꯥ ꯇꯣꯝꯊꯤꯟꯗ ꯀꯟꯅ ꯆꯩꯔꯤ꯫ ꯇꯣꯝꯊꯤꯟꯁꯨ ꯃꯃꯥꯅ ꯆꯩꯔꯤꯕꯗꯨ ꯌꯥꯝ ꯇꯥꯅꯤꯡꯗꯅ ꯇꯥꯗ ꯌꯥꯗꯕꯩ ꯃꯑꯣꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯅꯪ ꯑꯃꯅꯦ, ꯑꯩꯅ ꯁꯥꯎꯗꯕꯨ ꯊꯕꯛ ꯉꯥꯛꯇ ꯇꯧꯏ꯫ ꯑꯩꯒꯤ ꯏꯖꯠ ꯀꯔꯤꯁꯨ ꯌꯦꯡꯗꯕ꯫ ꯂꯥꯏꯔꯕꯤꯗꯣ ꯑꯩꯅ ꯄꯥꯝꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯪ ꯃꯗꯨꯏ ꯅꯨꯄꯤꯗꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯣ? ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯍꯦꯛ ꯄꯨꯁꯤꯜꯂꯛꯄ ꯃꯤꯀꯨꯞꯇ ꯅꯪꯁꯨ ꯑꯩꯒꯤ ꯏꯆꯥ ꯅꯠꯇ꯭ꯔꯕꯅꯤ꯫ ꯅꯨꯄꯤꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯂꯨꯕ꯭ꯔꯣ? ꯅꯪꯕꯨ ꯀꯩꯗ ꯁꯣꯏꯈꯤꯅꯤ ꯍꯥꯏꯗꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯇꯨꯝꯕ ꯆꯥꯕ ꯈꯪꯗ ꯁꯦꯟꯅꯗꯨꯅ ꯂꯥꯛꯂꯤꯕꯁꯤ ꯃꯒꯨꯟ ꯂꯩꯍꯟꯗꯕ ꯇꯧꯒꯅꯨꯀꯣ꯫ ꯅꯨꯄꯤꯗꯨꯅ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯅ ꯍꯦꯛ ꯂꯥꯛꯄ ꯃꯤꯀꯨꯞꯇ ꯅꯪꯁꯨ ꯏꯆꯥ ꯅꯠꯇ꯭ꯔꯕꯅꯤ ꯈꯪꯉꯨ꯫ ꯑꯩꯕꯨ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕꯤ ꯃꯃꯥꯒꯤ ꯁꯛꯂꯣꯟ ꯂꯍꯣꯜꯂꯛꯀꯅꯨ꯫ ꯅꯄꯥ ꯑꯁꯤ ꯐꯪꯉꯦ, ꯅꯣꯏꯕꯨ ꯅꯣꯡꯃꯇ ꯁꯦꯟꯅꯕꯤꯕ ꯅꯠꯇꯦ꯫ ꯑꯩ ꯈꯛꯇꯅꯤ ꯋꯥꯔꯒ ꯂꯥꯛꯂꯤꯕꯁꯤ꯫ ꯏꯃꯨꯡꯒꯤ ꯊꯕꯛꯄꯨ ꯂꯣꯏꯁꯤꯟꯒꯗ꯭ꯔꯥ, ꯅꯈꯣꯏꯕꯨ ꯁꯦꯟꯅꯒꯗ꯭ꯔꯥ ꯈꯟꯕꯗ ꯑꯋꯥꯕ ꯑꯃꯅꯤ꯫ ꯏꯇꯦꯡ ꯄꯥꯡꯕꯤꯅꯕ ꯃꯤꯁꯨ ꯀꯅꯥꯃꯠꯇ ꯂꯩꯇꯦ꯫ ꯏꯊꯟꯗ ꯏꯔꯅꯥꯏ ꯍꯣꯠꯅꯖꯔꯤꯕ꯫ ꯃꯁꯤꯗ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯇꯥꯗ꯭ꯔꯕꯗꯤ ꯅꯣꯏꯕꯨ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯅ ꯐꯪꯂꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯒꯅꯤ? ꯏꯃꯥ, ꯌꯥꯔꯦꯕ꯫ ꯉꯁꯥꯏꯗꯒꯤ ꯑꯗꯨꯛ ꯅꯇꯤꯡ ꯐꯨꯊꯣꯛꯂꯒ ꯉꯥꯡꯉꯤꯗꯨꯕꯨ ꯀꯩꯅꯣ? ꯑꯩꯅ ꯅꯨꯄꯤ ꯑꯃꯈꯛ ꯇꯔꯛ ꯇꯔꯛ ꯀꯣꯏꯖꯕꯁꯤꯗ ꯏꯃꯥꯅ ꯑꯃꯨꯛ ꯀꯥꯏꯅꯍꯟꯅꯕ ꯁꯤꯟꯕꯤꯔꯅꯨ꯫ ꯂꯥꯏꯔꯕꯤ ꯑꯣꯏꯔꯒ ꯀꯩꯗꯧꯔꯒꯦ? ꯏꯃꯥꯒ ꯂꯩꯃꯤꯟꯅꯗꯧꯁꯨ ꯅꯠꯇꯦ꯫ ꯁꯦꯟꯖꯥꯎ ꯄꯥꯏꯕꯤ, ꯊꯕꯛ ꯁꯨꯅꯤꯡꯗꯕꯤ, ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯃꯀꯤ ꯁꯦꯝꯂꯒ ꯂꯩꯕ ꯅꯨꯄꯤ ꯂꯧꯗꯧ ꯁꯔꯨꯛꯄꯨꯗꯤꯅꯦ, ꯂꯥꯏꯔꯕꯤ ꯅꯨꯄꯤꯁꯦ ꯑꯗꯨꯝ ꯂꯧꯖꯔꯒꯦ꯫ ꯂꯥꯏꯔꯖꯔꯁꯨ ꯑꯍꯜ ꯂꯃꯟꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯕ ꯍꯩꯕꯤ, ꯊꯧꯒꯜꯂꯣꯟ ꯈꯪꯕꯤ, ꯁꯦꯜ ꯇꯥꯟꯕ ꯀꯟꯕꯤ ꯑꯣꯏꯅ ꯂꯧꯕꯅ ꯏꯃꯨꯡꯁꯨ ꯀꯥꯏꯔꯣꯏ, ꯅꯨꯡꯁꯤꯅꯕꯁꯨ ꯍꯦꯟꯒꯠꯂꯛꯀꯅꯤ꯫ ꯁꯦꯜ ꯊꯨꯝ ꯑꯋꯟꯄꯣꯠ ꯈꯔꯗ ꯃꯤꯍꯧꯔꯒ ꯃꯗꯨꯅ ꯀꯣꯟꯅ ꯅꯤꯡꯉꯝꯗꯕ ꯂꯥꯛꯀꯅꯤ꯫ ꯍꯌꯦꯡꯋꯥꯏ ꯋꯥꯀꯠꯂꯛꯄꯗꯣ ꯑꯩ ꯇꯥꯕ ꯉꯝꯂꯣꯏꯀꯣ꯫ ꯊꯕꯛꯇꯣ ꯇꯧꯗ꯭ꯔꯤꯉꯩ ꯍꯥꯟꯅ ꯈꯟꯊꯈꯣ꯫ ꯀꯣꯟꯅ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦꯅ ꯇꯧꯕꯗꯣ ꯑꯗꯨ ꯄꯥꯝꯕ꯭ꯔꯣ? ꯅꯨꯄꯥ ꯑꯩꯈꯣꯏꯗꯤ ꯑꯔꯥꯏꯕꯅꯤ꯫ ꯂꯩꯃꯤꯟꯅꯗꯧꯕ ꯅꯨꯄꯤ ꯅꯈꯣꯏꯁꯤꯅꯤ ꯃꯣꯠ ꯇꯤꯟꯅꯗꯕꯒꯤ ꯍꯌꯦꯡꯋꯥꯏ ꯈꯟꯅꯔꯛꯇꯣꯏꯁꯤ꯫ ꯊꯕꯛ ꯑꯃ ꯇꯧꯕꯒꯤꯁꯨ ꯂꯧꯇꯥꯟꯅꯔꯛꯀꯅꯤꯗꯣ꯫ ꯃꯥꯅ ꯑꯗꯨ ꯇꯧꯏ, ꯃꯥꯅ ꯑꯗꯥ ꯇꯧꯗꯦꯅ ꯃꯅꯦꯝ ꯃꯃꯧ ꯈꯠꯅꯕꯗꯣ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯖꯗꯦ꯫ ꯅꯨꯄꯤ ꯅꯣꯏꯅꯗꯤ ꯂꯦꯝꯃꯦꯅ ꯈꯟꯖꯔꯝꯅꯤ, ꯅꯁꯝꯒ ꯐꯣꯏꯅꯗꯅ ꯇꯧꯕꯗꯣ꯫ ꯃꯤꯅ ꯋꯥ ꯑꯣꯏꯅ ꯉꯥꯡꯅꯗꯣꯏꯅꯤ꯫ ꯃꯅꯤ ꯃꯃꯧꯁꯦ ꯎꯟꯅꯕ ꯌꯥꯗꯦ, ꯍꯨꯏ ꯍꯧꯗꯣꯡꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯅꯈꯤꯗꯣꯏꯅꯤ꯫ ꯃꯤꯋꯥ ꯉꯥꯡꯕ ꯄꯥꯝꯕ ꯀꯥꯡꯕꯨꯅ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯔꯝꯗ ꯉꯥꯡꯅꯗꯧꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯇꯒꯤ ꯎꯔꯦ꯫ ꯑꯇꯣꯝꯕ, ꯅꯪ ꯀꯌꯥꯝ ꯋꯥꯠꯂꯤ ꯉꯥꯡꯗꯧꯕ? ꯑꯩꯅ ꯍꯥꯏꯕꯅ ꯑꯃ ꯑꯅꯤꯈꯛ, ꯅꯪꯅ ꯈꯨꯝꯕꯅ 100꯫ ꯅꯨꯄꯤ ꯃꯔꯥꯏ ꯑꯃ ꯍꯦꯜꯂꯤ꯫ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯝꯗꯧꯕ ꯅꯪꯅ ꯅꯨꯄꯥ ꯑꯣꯏꯅ ꯍꯦꯛ ꯄꯣꯛꯂꯛꯄꯁꯦ ꯏꯁꯣꯏ ꯁꯣꯏꯔꯕꯅꯤ꯫ ꯃꯤ ꯋꯥ ꯉꯥꯡꯅꯕꯗ ꯃꯀꯣꯛ ꯑꯣꯏꯔꯝꯗꯧꯅꯤ꯫ ꯍꯌꯦꯡꯋꯥꯏ ꯅꯨꯄꯤ ꯊꯤꯔꯒ ꯅꯨꯄꯤꯅ ꯇꯧꯗꯧꯕ ꯊꯕꯛꯁꯨ ꯅꯪꯅ ꯑꯗꯨꯝ ꯇꯧꯈꯤꯗꯅ ꯃꯤꯅ ꯑꯙꯥ ꯃꯣꯔꯥꯅꯤ ꯍꯥꯏꯗꯅ ꯉꯥꯡꯅꯕ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯅꯨꯄꯤ ꯋꯥ ꯅꯨꯄꯥ ꯋꯥ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤ꯫ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯤ ꯅꯪꯒꯤ ꯇꯨꯡꯒꯤ ꯈꯜꯂꯒꯅꯤ꯫ ꯂꯥꯏꯔꯕꯤꯗꯨꯅ ꯀꯔꯤꯕꯨ ꯀꯥꯟꯅꯗꯧꯔꯤꯒꯦ? ꯁꯛꯅ ꯆꯥꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ꯫ ꯍꯤꯔꯝ ꯈꯨꯗꯤꯡ ꯁꯦꯜꯒꯤ ꯃꯊꯧ ꯌꯥꯝꯅ ꯇꯥꯔꯕꯅꯤ꯫ ꯁꯦꯜꯅꯕꯨ ꯂꯩꯇ꯭ꯔꯕ, ꯄꯨꯛꯅꯕꯨ ꯂꯥꯝꯂꯕ, ꯁꯛ ꯃꯥꯅ ꯀꯩꯗꯧꯔꯨꯅꯤ? ꯑꯔꯦꯝꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯁꯛꯇꯤꯅꯦ ꯊꯤꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯁꯦල් ꯄꯥꯏꯕꯤ ꯑꯣꯏꯅ ꯂꯧꯗꯧꯅꯤ꯫ ꯁꯦꯜꯕꯨ ꯄꯥꯏꯔꯕꯗꯤ ꯁꯛꯁꯨ ꯑꯗꯨꯝ ꯐꯖꯕꯅꯤ꯫ ꯍꯣ, ꯏꯃꯥꯅ ꯐꯅꯌꯥꯝ ꯍꯥꯏꯔꯁꯨ ꯑꯩꯅ ꯌꯥꯗꯧ ꯂꯩꯇ꯭ꯔꯦ꯫ ꯉꯁꯤ ꯉꯔꯥꯡꯗ ꯈꯪꯅꯔꯛꯄ ꯅꯠꯇꯦ, ꯆꯍꯤ 4-5 ꯁꯨꯔꯕꯅꯤ ꯈꯪꯅꯔꯤꯁꯦ꯫ ꯍꯧꯖꯤꯛꯄꯨ ꯏꯃꯥꯅ ꯌꯥꯗꯦ ꯄꯥꯝꯗꯦꯅ ꯍꯦꯛꯇ ꯀꯥꯏꯅꯒꯗ꯭ꯔꯣ? ꯁꯛꯀꯤ ꯋꯥꯗꯤ ꯀꯩꯁꯨ ꯈꯟꯗꯦ꯫ ꯁꯦꯜꯕꯨ ꯇꯥꯜꯂꯒ ꯑꯗꯨꯝ ꯐꯪꯕꯅꯤ꯫ ꯁꯨꯅꯤꯡꯗꯕꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕꯤ ꯑꯃ ꯂꯧꯗꯧ ꯁꯔꯨꯛꯄꯨꯗꯤꯅꯦ, ꯁꯨꯅꯤꯡꯕꯤ ꯂꯥꯏꯔꯕꯤ ꯑꯃ ꯑꯣꯏꯅ ꯂꯧꯖꯒꯦ꯫ ꯅꯪ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯑꯗꯨꯝ ꯂꯩꯒꯦ ꯈꯜꯂꯤꯕ꯭ꯔꯥ? ꯑꯩꯅ ꯄꯥꯝꯗꯦ ꯌꯥꯗꯦ ꯍꯥꯏꯔꯕꯗꯤ ꯂꯣꯏꯔꯦ꯫ ꯆꯍꯤ 5 ꯈꯪꯅꯒꯦꯔꯥ 10ꯕꯨ ꯑꯣꯏꯒꯦꯔꯥ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯂꯧꯕ ꯌꯥꯔꯣꯏ꯫ ꯅꯌꯥꯝꯕ ꯑꯁꯤꯗꯤ ꯑꯩꯅ ꯋꯥ ꯑꯃ ꯍꯥꯏꯕꯗ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯅ ꯂꯣꯏꯅ ꯌꯥꯏꯅꯦ꯫ ꯅꯪꯁꯤꯅ ꯀꯅꯥꯕꯨ ꯂꯧꯕꯅꯣ ꯈꯪꯗꯦ, ꯍꯥꯏꯅ ꯇꯥꯟꯅꯕ ꯑꯃ ꯏꯌꯥ ꯌꯥꯗꯦ꯫ ꯅꯄꯥꯁꯦ ꯐꯅ ꯉꯥꯎꯁꯤꯟꯅꯔꯁꯨ ꯑꯩꯅ ꯋꯥ ꯑꯃ ꯍꯥꯏꯈꯤꯕꯗꯅꯦ ꯑꯗꯨꯝ ꯌꯥꯏ꯫ ꯅꯪꯁꯦ ꯑꯩꯅ ꯌꯣꯛꯂꯛꯄꯗ ꯀꯔꯤꯕꯨ ꯁꯣꯏꯔꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯍꯣ, ꯄꯥꯕꯅ ꯍꯥꯏꯕ ꯏꯜꯂꯤꯗꯨꯅ ꯏꯃꯥꯒꯤ ꯏꯁꯧꯗꯣ ꯇꯥꯕ ꯉꯝꯗꯕꯒꯤ ꯃꯇꯥ ꯇꯧꯁꯤꯟꯅꯔꯤꯕ꯫ ꯑꯩꯗꯤ ꯏꯃꯥꯅ ꯍꯥꯠꯂꯅꯤ ꯍꯥꯏꯔꯁꯨ ꯑꯩꯒꯤ ꯐꯤꯔꯦꯞ ꯍꯣꯡꯕ ꯂꯩꯔꯣꯏ꯫ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯈꯜꯂꯤꯕ ꯃꯥꯕꯨ ꯍꯦꯛꯇ ꯇꯣꯛꯅꯔꯣ ꯀꯥꯏꯅꯔꯣ ꯍꯥꯏꯔꯒ ꯑꯩꯅ ꯌꯥꯗꯧ ꯅꯠꯇꯦ꯫ ꯅꯆꯥ ꯑꯩꯒꯤ ꯈꯛ ꯈꯜꯂꯒ ꯋꯥ ꯍꯥꯏꯕꯗꯨꯗꯤ ꯇꯧꯕꯤꯅꯨ꯫ ꯃꯤꯒꯤꯁꯨ ꯊꯃꯣꯏ ꯑꯃ ꯄꯥꯜꯂꯤꯕꯅꯤ, ꯅꯨꯡꯉꯥꯏꯈꯤꯔꯣꯏ꯫ ꯑꯩ ꯄꯥ ꯄꯨꯒꯗꯕ ꯊꯕꯛ ꯇꯧꯕꯁꯨ ꯉꯝꯖꯔꯣꯏ꯫ ꯄꯥ ꯄꯨꯔꯒ ꯏꯔꯥꯜ ꯂꯪꯖꯗꯨꯅ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩ꯫ ꯀꯔꯤ? ꯑꯩꯕꯨ ꯑꯗꯨ ꯌꯧꯅ ꯎꯁꯤꯠꯇꯕꯀꯣ? ꯐꯩ ꯅꯪ꯫ ꯑꯩꯁꯨ ꯑꯩꯅ ꯉꯝꯕ ꯇꯧꯒꯦ꯫ ꯃꯇꯝꯗꯨꯗ ꯅꯪ ꯑꯩꯒꯤ ꯏꯇꯤꯛ ꯈꯪꯂꯛꯀꯅꯤ꯫ ꯏꯆꯥꯅꯤ ꯍꯥꯏꯗꯅ
ꯅꯨꯡꯉꯥꯏꯅꯕ ꯋꯥ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯗꯤ ꯀꯩꯗꯧꯕꯒꯤ ꯑꯃꯨꯛ ꯍꯟꯖꯤꯜꯂꯒ ꯍꯥꯏꯖꯔꯨꯅꯤ ꯅꯪꯗꯤꯅꯦ ꯅꯄꯨꯟꯁꯤꯗꯣ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ ꯂꯦꯜꯂꯨ ꯃꯃꯥ ꯑꯃꯅ ꯍꯥꯏꯕꯗ ꯏꯟꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯃꯆꯥꯗꯨꯅꯕꯨ ꯀꯌꯥꯝ ꯐꯗꯧꯔꯤꯒꯦ ꯅꯪꯗꯤ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯕꯗ ꯄꯛꯆꯕ ꯋꯥꯠꯂꯦ ꯃꯃꯥ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯕ ꯃꯆꯥꯅꯕꯨ ꯃꯄꯨꯟꯁꯤꯗ ꯀꯌꯥꯝ ꯐꯕ ꯂꯥꯛꯀꯅꯤ ꯌꯥꯔꯤꯃ ꯉꯥꯡꯂꯤꯕꯗꯣ ꯑꯩꯁꯨ ꯁꯨꯝ ꯇꯥꯒꯦꯅ ꯇꯥꯕꯅꯦ ꯉꯁꯥꯏꯗꯒꯤ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯇꯥꯕ ꯌꯥꯕ ꯐꯖꯕ ꯋꯥ ꯑꯃꯠꯇ ꯌꯥꯎꯗꯦ ꯅꯨꯄꯤ ꯅꯣꯏꯅ ꯅꯨꯄꯤꯕꯨ ꯑꯗꯨꯛ ꯍꯟꯊꯅ ꯈꯜꯂꯤꯗꯨꯕꯨ ꯀꯔꯤꯅꯣ ꯅꯨꯄꯤꯅ ꯅꯨꯄꯤꯕꯨ ꯍꯥꯠꯄ ꯎꯁꯤꯠꯅꯗꯕ ꯃꯌꯥꯝꯗꯣ ꯇꯧꯕꯗꯒꯤꯅꯤ ꯉꯁꯤ ꯂꯥꯏꯔꯕꯤ ꯅꯨꯄꯤ ꯀꯌꯥꯅ ꯃꯄꯨꯟꯁꯤ ꯃꯥꯡꯍꯜꯂꯤꯕ ꯃꯌꯥꯝꯁꯦ ꯑꯩꯗꯤ ꯏꯃꯥꯅ ꯐꯅ ꯌꯥꯗ꯭ꯔꯁꯨ ꯂꯧꯔꯅꯤ ꯂꯥꯏꯔꯕꯤꯗꯣ ꯑꯩꯒꯤꯗꯤ ꯊꯋꯥꯏꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯤ ꯏꯃꯥꯗꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤ ꯀꯨꯏꯅ ꯂꯩꯗꯧꯕ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯕ ꯍꯧꯗ ꯉꯥꯏꯔꯤꯕ ꯆꯍꯤ ꯅꯧꯔꯤꯕꯅꯤ ꯁꯤꯕꯁꯦ ꯃꯇꯥꯡ ꯃꯇꯝ ꯅꯥꯏꯗꯦ ꯉꯁꯤ ꯍꯌꯦꯡ ꯇꯝꯕ ꯉꯝꯕꯁꯨ ꯅꯠꯇꯦ ꯍꯤꯡꯂꯤꯉꯩꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯒ ꯂꯣꯏꯔꯦ ꯁꯤꯕꯨ ꯁꯤꯈ꯭ꯔꯗꯤ ꯂꯣꯏꯔꯕꯅꯤ ꯑꯩ ꯑꯃ ꯍꯤꯡꯂꯝꯃꯤ ꯍꯥꯏꯕꯒꯤ ꯃꯤꯅ ꯀꯔꯤꯁꯨ ꯈꯪꯗ ꯂꯩꯍꯧꯕꯒꯤ ꯃꯍꯨꯠꯇ ꯍꯤꯡꯂꯤꯉꯩꯗ ꯑꯐꯕ ꯋꯥꯈꯜ ꯊꯕꯛ ꯈꯔ ꯇꯧꯔꯝꯕꯅ ꯍꯦꯟꯅ ꯐꯩ ꯏꯃꯥꯅ ꯍꯧꯖꯤꯛ ꯀꯜꯂꯤꯕ ꯑꯗꯨꯝꯅ ꯄꯨꯟꯁꯤꯒꯤ ꯂꯩꯒꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯑꯍꯜ ꯑꯣꯏꯔꯛꯀꯅꯤ ꯁꯣꯜꯂꯛꯀꯅꯤ ꯃꯇꯝꯗꯨꯗ ꯀꯅꯥꯅ ꯏꯃꯥꯕꯨ ꯁꯦꯕꯥ ꯇꯧꯅꯤ ꯅꯆꯥ ꯅꯃꯧꯅ ꯁꯦꯕꯥ ꯑꯗꯨꯝ ꯇꯧꯕ ꯇꯥꯕꯅꯤ ꯐꯠꯇ꯭ꯔꯦ ꯅꯨꯡꯁꯤꯗ꯭ꯔꯦ ꯂꯥꯏꯔꯕꯤꯅꯤ ꯍꯥꯏꯅ ꯏꯃꯥꯅ ꯍꯧꯖꯤꯛ ꯆꯩꯕꯤꯔꯤꯕ ꯃꯥꯗꯣ ꯇꯨꯡꯗ ꯏꯃꯨꯡꯁꯤꯒꯤ ꯃꯧ ꯑꯣꯏꯅ ꯂꯥꯛꯇꯣꯏꯅꯤ ꯏꯃꯥꯅ ꯄꯥꯝꯗ꯭ꯔꯕꯁꯨ ꯅꯨꯡꯁꯤꯗ꯭ꯔꯁꯨ ꯅꯃꯧꯗꯨꯅ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯔꯛꯀꯅꯤ ꯁꯦꯜꯅ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯊꯣꯛꯇꯕꯅꯤ ꯁꯦꯜꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯌꯥꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯅꯥꯔꯛ ꯌꯦꯛꯂꯛꯄ ꯃꯇꯝꯗ ꯏꯃꯥꯅ ꯅꯤꯍꯧꯔꯤꯕ ꯁꯦꯜꯗꯨꯅ ꯁꯦꯕꯥ ꯇꯧ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯏꯃꯥ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯋꯥꯈꯜ ꯊꯦꯟꯕꯤ ꯃꯅꯦꯝ ꯀꯌꯥ ꯑꯃꯅ ꯃꯃꯧꯕꯨ ꯑꯣꯠꯄ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯃꯄꯥꯝꯗ ꯐꯥꯎꯕ ꯂꯩꯍꯟꯕ ꯂꯥꯏꯔꯕꯤꯅꯤ ꯏꯀꯥꯏ ꯍꯥꯏꯗꯨꯅ ꯀꯥꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯍꯥꯠꯄꯤꯕꯁꯨ ꯀꯌꯥꯅꯤ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯃꯅꯤ ꯃꯃꯧꯒꯤ ꯅꯨꯡꯁꯤꯅꯕ ꯃꯔꯤ ꯀꯌా ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯌꯦꯡ ꯇꯥꯔꯛꯂꯦ ꯁꯦꯜꯅ ꯊꯣꯡ ꯁꯥꯗꯨꯅ ꯍꯤꯡꯂꯛꯄ ꯅꯨꯄꯤ ꯀꯌꯥꯅ ꯂꯥꯏꯔꯕ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯅꯨꯄꯥ ꯑꯃꯗ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯏꯃꯨꯡꯗꯨꯒꯤ ꯃꯍꯥꯛ ꯃꯁꯥꯁꯦ ꯃꯍꯥꯔꯥꯅꯤꯒꯨꯝ ꯈꯟꯈꯤꯗꯨꯅ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯕꯁꯨ ꯀꯌꯥꯅꯤ ꯇꯣꯝꯊꯤꯟꯒꯤ ꯋꯥꯗꯣ ꯃꯔꯛ ꯊꯠꯅ ꯃꯃꯥꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯇꯣꯝꯕ ꯅꯪ ꯀꯌꯥꯝ ꯋꯥꯠꯂꯤ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯂꯦꯞꯄꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯅꯪ ꯌꯥꯝ ꯈꯪꯂꯕꯣ ꯃꯅꯦꯝ ꯃꯃꯧꯒꯤ ꯃꯇꯥꯡꯗ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯣ ꯑꯩꯅ ꯇꯥꯅꯤꯡꯉꯝꯅꯤ ꯀꯥꯏꯅ ꯈꯜꯂꯤꯔꯣ ꯅꯨꯄꯥ ꯅꯪꯅ ꯅꯨꯄꯤꯒꯤ ꯃꯇꯥꯡꯗ ꯋꯥ ꯉꯥꯡꯂꯤꯕꯗꯨꯕꯨ ꯂꯥꯏꯔꯕꯤꯗꯨꯅ ꯅꯪꯉꯣꯟꯗ ꯏꯟꯁꯤꯜꯂꯛꯄ꯭ꯔꯣ ꯑꯗꯨꯝꯅ ꯈꯨꯝꯃꯣ ꯍꯥꯏꯗꯅ ꯀꯔꯤꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯦ ꯑꯩ ꯏꯁꯥꯅ ꯊꯦꯡꯅꯕ ꯏꯃꯤꯠꯁꯤꯅ ꯎꯕ ꯃꯌꯥꯝꯗꯨꯅꯦ ꯇꯧꯕ ꯇꯧꯗꯕ꯭ꯔꯣ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯑꯆꯨꯝꯕ ꯉꯥꯛꯇꯅꯦ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯆꯠꯅꯔꯤꯕ ꯃꯌꯥꯝꯁꯤꯅꯦ ꯅꯆꯥꯅ ꯍꯥꯏꯖꯔꯤꯕꯁꯦ ꯏꯃꯥ ꯍꯥꯏ ꯅꯪ ꯉꯁꯤ ꯅꯃꯤꯠꯇꯒꯤ ꯅꯄꯤ ꯇꯥꯒꯦ ꯍꯥꯏꯕ꯭ꯔꯣ ꯅꯌꯥꯝꯕꯁꯤꯅ ꯈꯤꯇꯪ ꯍꯥꯏꯕꯗ ꯈꯪꯉꯤ ꯅꯪꯅ ꯋꯥ ꯁꯪꯕꯥꯏ ꯑꯃ ꯍꯥꯏꯔꯁꯨ ꯑꯃꯗ ꯇꯥꯔꯒ ꯑꯃꯗ ꯐꯥꯎꯗꯣꯛꯄꯒ ꯆꯞ ꯃꯥꯟꯅꯩ ꯑꯈꯪ ꯑꯍꯩ ꯌꯥꯝꯅ ꯁꯥꯔꯛꯀꯅꯨ ꯅꯪꯅ ꯈꯪꯕꯗꯒꯤꯅꯦ ꯑꯩꯅ ꯈꯪꯕꯅ ꯌꯥꯝ ꯍꯦꯜꯂꯤ ꯁꯦꯜ ꯍꯥꯏꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯄꯣꯠꯁꯛꯅꯤ ꯃꯁꯤꯕꯨ ꯂꯩꯔꯕ ꯂꯣꯏꯅ ꯌꯥꯔꯦ ꯐꯅ ꯅꯨꯡꯁꯤꯅꯔꯝꯗꯕ ꯏꯃꯨꯡ ꯑꯣꯏꯁꯅꯨ ꯁꯦꯜꯕꯨ ꯍꯦꯛ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯕ ꯑꯗꯨꯝ ꯅꯨꯡꯁꯤꯅꯕꯅꯤ ꯁꯦꯜ ꯃꯥꯅ ꯁꯤꯀꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯐꯅ ꯅꯨꯡꯁꯤꯅꯔꯝꯕ ꯏꯃꯨꯡ ꯑꯣꯏꯗꯨꯅꯁꯨꯅꯦ ꯈꯪꯍꯧꯗꯅ ꯀꯥꯡꯈꯣꯡ ꯑꯗꯨꯝ ꯆꯥꯏꯔꯗꯧꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯨꯅꯤ ꯃꯅꯦꯝ ꯂꯥꯏꯔꯕꯤ ꯑꯃꯅ ꯅꯥꯗꯨꯅ ꯂꯩꯕꯗꯤ ꯃꯃꯧꯁꯤꯡꯗꯨꯅ ꯁꯦꯕꯥꯁꯨ ꯇꯧꯅꯤꯡꯉꯣꯏ ꯄꯤꯖ ꯄꯤꯊꯛꯁꯨ ꯇꯧꯅꯤꯡꯉꯣꯏ ꯃꯔꯝꯗꯤ ꯃꯔꯜ ꯂꯩꯇꯦ ꯁꯤꯅꯤꯡꯂꯒ ꯁꯤꯖꯁꯅꯨ ꯍꯥꯏꯅ ꯑꯗꯨꯝ ꯈꯜꯂꯤ ꯑꯗꯨꯒ ꯐꯅ ꯁꯣꯜꯂꯕꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕꯤ ꯃꯅꯦꯝꯗꯣ ꯃꯃꯧꯁꯤꯡꯅ ꯃꯤꯀꯨꯞ ꯀꯥꯡꯗ ꯑꯗꯨꯝ ꯁꯦꯟꯅꯗꯨꯅ ꯁꯦꯕꯥ ꯇꯧꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯅꯤ ꯃꯥꯅ ꯍꯌꯦꯡꯋꯥꯏ ꯁꯤꯈ꯭ꯔꯒ ꯃꯃꯧꯁꯤꯡꯗꯨꯗ ꯄꯤꯔꯝꯗꯧꯕ ꯁꯅꯥ ꯂꯨꯄꯥ ꯁꯦꯜ ꯃꯌꯥꯝꯗꯨꯒꯤ ꯈꯜꯂꯒ ꯏꯃꯥꯅ ꯍꯥꯏꯔꯤꯕꯗꯨꯗꯤ ꯌꯥꯝꯅ ꯂꯥꯜꯂꯦ ꯃꯃꯧ ꯈꯔꯅ ꯇꯧꯔꯒ ꯂꯣꯏꯅꯃꯛ ꯇꯧꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯑꯐꯕ ꯈꯔꯁꯨ ꯑꯗꯨꯝ ꯃꯔꯩꯔꯤꯕꯅꯤ ꯂꯣꯏꯅꯃꯛ ꯐꯠꯇꯦ ꯍꯥꯏꯕꯗꯨꯗꯤ ꯇꯧꯕꯤꯅꯨ ꯑꯐꯕ ꯀꯌꯥ ꯂꯩꯔꯝꯕꯅ ꯐꯠꯇꯕꯁꯨ ꯂꯩꯔꯝꯕꯅꯤ ꯁꯦꯜ ꯄꯥꯏꯕ ꯂꯩꯔꯝꯕꯒꯤ ಲಾಯಿರಬ ಲೇರಂಬನೆ ಸಕ್ ಫಜಬ ಲೇರಂಬಗೆ ಮಸಕ್ ಥೀಬ ಮಿಶು ಲೇರಂಬನೆ ಪುಮ್ನಮಕ್ ಖುಬಾ ಖುನುಂ ngakane awa nungai haisidi aikhoi khudingi loina saruk thungbiram labane matam pumbada nungai duna leini haiba leite ningthaudasu maital wali haiba ama leibane haireda isadi nupi se mangai rine nang nang asai dagi hairi base aina hairi ba ngang liba mayam se lali sinine iman haiba khuding loina lali haiba nate khara so dum chumba yawe marakta soiba aranba yawbado nasana khangjaba khara adu haijabane yare yare nangonda phanaba wa haibasidi apangba angawba amada wa haibaga chamane nangonda ngasai thadariba matam sidum pamui imungi thabak tawrabadi phana yamna tawramani ngange hairasu nathanta ngang hawro aidi ithau yamna cheli nanga wasina duna leiba yabagi matam oidre asi hairamlaga sumangda thawlakli balangkhokta phawriba phi mayamdasu loksin loksin murum murum soli
ꯊꯕꯛ ꯑꯁꯨꯛ ꯌꯥꯝꯕꯁꯦ ꯏꯇꯦꯡ ꯄꯥꯡꯕꯤꯅꯕ ꯀꯅꯥꯃꯠꯇ ꯍꯦꯛ ꯂꯩꯇꯦ ꯅꯨꯄꯤ ꯊꯤꯅꯕ ꯍꯦꯛ ꯍꯥꯏꯔꯨꯔꯒꯅ ꯑꯩꯅ ꯄꯥꯝꯗꯕ ꯅꯨꯄꯤ ꯉꯥꯛꯇꯅꯤ ꯍꯥꯏꯔꯛꯇꯣꯏꯁꯦ ꯄꯦꯜꯂꯕꯅꯤ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛ ꯊꯤꯅꯁꯨ ꯇꯝꯕꯤꯔꯝꯃꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯦ ꯏꯃꯥꯁꯦ ꯄꯣꯊꯥꯍꯟꯒꯦ ꯅꯨꯄꯤ ꯄꯨꯁꯤꯜꯂꯒꯦ ꯍꯥꯏꯕꯁꯨ ꯀꯅꯥꯃꯠꯇ ꯍꯦꯛ ꯈꯟꯗ ꯃꯥꯜꯂꯦ ꯏꯆꯥ ꯅꯨꯄꯥ ꯑꯅꯤꯈꯛ ꯌꯥꯎꯕꯁꯤꯁꯨ ꯑꯃꯅ ꯄꯨꯔꯥ ꯑꯄꯪ ꯑꯃꯅ ꯁꯤꯡꯉꯤꯔꯥ ꯄꯪꯉꯤꯔꯥ ꯋꯥꯈꯜ ꯇꯥꯗꯦ ꯁꯈꯤꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯔꯤꯉꯩ ꯃꯄꯨꯔꯣꯏꯕ ꯅꯣꯡꯌꯥꯏ ꯍꯜꯂꯛꯄꯗꯨ ꯎꯍꯧꯗ꯭ꯔꯦ ꯅꯣꯡꯌꯥꯏꯅ ꯇꯨꯡꯗꯒꯤ ꯁꯈꯤꯕꯨ ꯆꯩꯔꯛꯏ ꯑꯩ ꯁꯈꯤ ꯍꯥꯏꯕꯤ ꯑꯉꯥꯎꯕꯤ ꯅꯪꯕꯨ ꯅꯠꯇꯕ꯭ꯔꯣ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯑꯗꯨꯛ ꯀꯟꯅ ꯀꯧꯔꯤꯁꯤ ꯇꯥꯗꯕ꯭ꯔꯣ ꯅꯣꯡꯃꯒꯤ ꯏꯁꯧ ꯂꯥꯡꯍꯧꯗ꯭ꯔꯕꯗꯤ ꯇꯨꯝꯕ ꯆꯥꯕ ꯆꯪꯗꯕꯁꯤ ꯃꯉꯥꯏꯔꯦ ꯅꯄꯨꯔꯣꯏꯕ ꯍꯜꯂꯛꯂꯦ ꯍꯥꯏꯕꯁꯨ ꯈꯪꯗꯦꯅꯦ ꯅꯪꯒꯤ ꯊꯣꯛꯄ ꯏꯁꯧ ꯂꯥꯡꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯇꯨꯡꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗ ꯋꯥ ꯉꯥꯡꯕ ꯇꯥꯔꯛꯄꯗꯨꯗ ꯁꯈꯤꯗꯣ ꯏꯈꯪ ꯈꯪꯅ ꯂꯩꯊꯣꯔꯛꯄꯗ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯐꯤ ꯈꯔꯁꯨ ꯅꯥꯟꯊꯔꯝꯃꯤ ꯏꯁꯥꯎ ꯁꯥꯎꯅ ꯆꯩꯔꯛꯏ ꯀꯔꯤꯅꯣ ꯃꯤ ꯀꯧꯕꯕꯨ ꯑꯗꯨꯛ ꯀꯟꯅ ꯀꯧꯕ ꯍꯧꯅꯕ꯭ꯔꯣ ꯈꯪꯂꯒ ꯃꯤꯍꯨꯟ ꯄꯥꯏꯊꯣꯛꯇꯅ ꯉꯥꯎꯔꯒ ꯆꯠꯈꯤꯕꯗꯨ ꯄꯥꯝꯕ꯭ꯔꯣ ꯏꯁꯧ ꯂꯥꯡꯕꯤ ꯑꯩ ꯑꯃ ꯂꯩꯕꯒꯤ ꯌꯨꯝꯁꯦ ꯌꯨꯝ ꯑꯣꯏꯅ ꯐꯖꯅ ꯂꯩꯕ ꯉꯝꯂꯤꯕꯅꯤ ꯑꯩ ꯑꯃ ꯂꯩꯇ꯭ꯔꯕ ꯅꯈꯣꯏ ꯅꯄꯥꯅ ꯉꯥꯛꯇ ꯂꯩꯍꯧꯔꯗꯤ ꯌꯨꯝꯁꯦ ꯃꯤꯅ ꯎꯕꯗ ꯍꯪꯒꯣꯏꯕ ꯑꯃ ꯐꯥꯎꯔꯅꯤ ꯊꯕꯛ ꯇꯧꯅꯤꯁꯨ ꯈꯪꯗꯦ ꯅꯣꯏꯗꯤ ꯑꯩꯗꯤ ꯅꯨꯄꯥꯅꯤ ꯍꯥꯏꯗꯅ ꯃꯨꯛꯂꯒ ꯂꯩꯔꯕꯅꯤꯅ ꯅꯅꯥꯏꯗꯤ ꯃꯤꯅꯥꯏ ꯂꯣꯏꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯅꯈꯣꯏ ꯑꯍꯨꯝꯅ ꯏꯇꯦꯡ ꯈꯖꯤꯛꯇ ꯑꯣꯏꯔꯁꯨ ꯄꯥꯡꯕꯤꯔꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯑꯁꯨꯛ ꯌꯥꯝꯕꯁꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯏꯊꯟꯇꯅ ꯁꯨꯔꯕꯅꯤꯅ ꯉꯝꯗ꯭ꯔꯦ ꯑꯩꯁꯨ ꯃꯤ ꯀꯧꯕꯅꯤꯅ ꯑꯋꯥꯕ ꯐꯥꯎꯋꯦ ꯅꯆꯥꯅꯨꯄꯥ ꯑꯅꯤꯁꯤꯁꯨ ꯃꯁꯥꯅ ꯈꯪꯗꯦ ꯏꯃꯥꯁꯦ ꯋꯥꯔꯦ ꯀꯥꯏꯅ ꯍꯥꯏꯕ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯦ ꯍꯌꯦꯡꯗꯤ ꯏꯃꯧ ꯍꯥꯏꯅꯕ ꯆꯠꯂꯨꯅꯤ ꯑꯁꯨꯛ ꯋꯥꯅ ꯂꯩꯕ ꯍꯧꯅꯗꯦ ꯏꯃꯧꯗꯣ ꯂꯥꯛꯂꯕꯗꯤ ꯑꯩꯁꯨ ꯈꯔ ꯄꯣꯊꯥꯕ ꯐꯪꯅꯤ ꯍꯣꯏ ꯅꯪꯅ ꯊꯣꯛꯄ ꯇꯧꯔꯣ ꯍꯌꯦꯡꯋꯥꯏ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯕꯗꯤ ꯑꯩꯗꯤ ꯌꯥꯎꯔꯣꯏꯀꯣ ꯅꯪꯅ ꯄꯥꯝꯕ ꯈꯛ ꯇꯧꯔꯒ ꯅꯆꯥꯅ ꯄꯥꯝꯂꯝꯗ꯭ꯔꯕꯗꯤ ꯐꯅꯕ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯨ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯗꯅ ꯇꯣꯛꯇꯧꯔꯤꯕꯅꯤꯗ ꯅꯪꯅ ꯋꯥꯈꯜ ꯑꯃ ꯅꯆꯥꯅ ꯈꯟꯕꯅ ꯑꯃ ꯑꯗꯨꯅ ꯍꯥꯟꯅ ꯍꯪꯅꯈꯣꯀꯣ ꯑꯗꯨꯒ ꯍꯥꯏꯅꯕꯗꯨ ꯆꯠꯂꯨ ꯅꯆꯥꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯅꯪꯒꯤ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯑꯅꯤꯡꯕꯗ ꯇꯧꯕꯗꯣ ꯃꯗꯨ ꯇꯧꯅꯨꯀꯣ ꯍꯣ ꯑꯩꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯏꯃꯨꯡꯁꯤꯒꯤ ꯐꯅꯕꯅꯤ ꯑꯩꯅ ꯄꯣꯛꯄ ꯏꯆꯥꯅ ꯃꯃꯥ ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯌꯦꯠꯇꯧꯕ ꯅꯠꯇꯦ ꯑꯩꯅꯕꯨ ꯍꯥꯏꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ ꯃꯃꯥ ꯑꯩꯅ ꯏꯆꯥꯒꯤ ꯐꯠꯇꯅꯕ ꯀꯩꯁꯨ ꯇꯧꯗꯧ ꯅꯠꯇꯦ ꯇꯨꯡꯗ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯅꯕꯅꯦ ꯑꯩꯅ ꯁꯤꯜꯂꯤꯕꯁꯦ ꯃꯁꯤꯗ ꯌꯥꯗ ꯂꯥꯛꯇ ꯌꯥꯄꯣꯟꯇꯦ ꯍꯣꯏꯅꯦ ꯅꯪꯅ ꯐꯅꯕ ꯁꯤꯟꯕꯗꯨ ꯅꯆꯥꯁꯤꯡꯗ ꯃꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯇꯅꯕꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯝꯂꯕꯗꯤ ꯀꯝꯗꯧꯅꯤ ꯅꯪꯁꯨ ꯑꯝꯇ ꯈꯜꯂꯒ ꯌꯦꯡ ꯅꯪꯅ ꯄꯥꯝꯕ ꯄꯣꯠꯇ ꯑꯩꯅ ꯄꯥꯝꯗꯦ ꯑꯩꯅ ꯄꯥꯝꯕꯗ ꯅꯪꯅ ꯄꯥꯝꯗꯦ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯩ ꯅꯆꯥꯁꯤꯡꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯔ ꯍꯪꯕꯤꯌꯨ ꯍꯌꯦꯡꯋꯥꯏ ꯏꯃꯨꯡ ꯀꯥꯏꯔꯒ ꯑꯩꯉꯣꯟꯗ ꯋꯥꯀꯠꯂꯛꯄꯗꯤ ꯌꯥꯔꯣꯏꯀꯣ ꯃꯇꯝꯗꯨꯗ ꯅꯁꯥꯅ ꯁꯤꯟꯕꯅꯤ ꯅꯁꯥꯅ ꯑꯗꯨꯝ ꯐꯅꯕ ꯁꯤꯜꯂꯨ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯝ ꯀꯥꯟꯗ ꯅꯪ ꯏꯁꯧ ꯂꯥꯡꯕ ꯌꯥꯔꯣꯏꯀꯣ ꯑꯩꯗꯤ ꯍꯥꯏꯔꯛꯀꯅꯤꯀꯣ ꯑꯗꯨꯝ ꯍꯣ ꯅꯣꯏ ꯅꯄꯥ ꯅꯆꯥꯗꯤ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯌꯦꯠꯇꯣꯏꯗ ꯇꯧꯔꯒ ꯂꯩꯌꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯇꯨꯡꯒꯤ ꯈꯜꯂꯒ ꯄꯨꯝꯅꯃꯛꯀꯤ ꯐꯅꯕ ꯁꯤꯜꯂꯤꯕꯅꯤ ꯑꯩꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡ ꯍꯥꯟꯅ ꯐꯠꯇꯅ ꯎꯕꯤꯔꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯈꯔꯁꯨ ꯐꯅ ꯈꯟꯗꯣꯛꯎ ꯅꯄꯨꯛꯆꯦꯜ ꯑꯗꯨꯛ ꯌꯥꯝꯅ ꯄꯤꯛꯂꯗꯤ ꯀꯃꯥꯏ ꯂꯩꯃꯤꯟꯅꯗꯣꯏꯅꯣ ꯅꯄꯥ ꯅꯣꯏꯒꯤ ꯅꯄꯨꯛꯆꯦꯜꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯄꯤꯛꯈ꯭ꯔꯦ ꯍꯣꯏ ꯄꯨꯛꯆꯦꯜ ꯄꯤꯛꯄꯒꯤ ꯋꯥ ꯅꯠꯇꯦꯅꯦꯍꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯇꯨꯡꯗ ꯊꯣꯛꯀꯗꯕꯗꯨ ꯎꯕꯒꯤꯅꯤ ꯄꯨꯛꯆꯦꯜ ꯄꯤꯛꯂꯤꯕꯁꯤ ꯅꯨꯄꯥ ꯑꯩꯈꯣꯏ ꯅꯠꯇꯦ ꯅꯨꯄꯤ ꯅꯈꯣꯏꯅꯤ ꯅꯪꯅ ꯁꯦꯜꯗ ꯑꯗꯨꯛ ꯌꯥꯝꯅ ꯀꯔꯥꯝꯂꯤꯕ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯋꯥꯅꯤ ꯁꯦꯜ ꯍꯥꯏꯁꯤꯗꯤ ꯇꯥꯜꯂꯒ ꯂꯣꯏꯅ ꯐꯪꯕꯅꯤ ꯅꯃꯧ ꯊꯤꯕꯗ ꯏꯃꯨꯡ ꯀꯣꯏꯒꯗꯕ ꯃꯅꯦ ꯃꯀꯨꯒꯤ ꯁꯦꯕꯥ ꯇꯧꯒꯗꯧꯕ ꯁꯦꯜ ꯇꯥꯟꯕ ꯀꯟꯕꯤ ꯑꯣꯏꯅ ꯊꯤꯌꯨ ꯅꯪꯒꯤ ꯁꯦꯜꯗ ꯃꯤꯇꯥꯔꯤꯉꯩ ꯅꯃꯧ ꯈꯟꯕ ꯑꯃꯨꯛ ꯁꯣꯏꯈꯤꯅꯤ ꯃꯗꯨꯕꯨ ꯁꯣꯏꯔꯕ ꯏꯃꯨꯡꯁꯦ ꯃꯤꯀꯨꯞꯇ ꯃꯥꯡꯂꯦ ꯈꯪꯉꯨ ꯌꯥꯔꯦ ꯑꯇꯣꯝꯕꯁꯨ ꯃꯣꯏ ꯄꯥꯕꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯩꯅ ꯁꯤꯜꯂꯤꯕꯁꯦ ꯊꯨꯒꯥꯏꯅꯕ ꯋꯥꯀꯥꯏ ꯍꯥꯏꯕꯤꯔꯛꯀꯅꯨ ꯁꯦꯜꯒꯤ ꯂꯥꯏꯔꯦꯝꯕꯤꯕꯨ ꯃꯤꯔꯥꯏꯕ ꯍꯥꯏꯕꯁꯦ ꯇꯧꯍꯩꯕ ꯅꯠꯇꯦ ꯅꯈꯣꯏꯅ ꯐꯅ ꯌꯥꯅꯤꯡꯗ꯭ꯔꯁꯨ ꯑꯩꯗꯤ ꯏꯃꯧ ꯁꯦꯟꯖꯥꯎ ꯄꯥꯏꯕꯤ ꯑꯣꯏꯅ ꯂꯧꯅꯤ ꯂꯥꯏꯔꯕꯤꯅ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯗꯦ ꯊꯕꯛ ꯑꯃ ꯇꯧꯔꯛꯄꯗꯁꯨ ꯏꯆꯨ ꯇꯥꯔꯣꯏ ꯂꯩꯃꯤꯟꯅꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯣꯏ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯋꯥꯅꯣ ꯑꯗꯨꯅ ꯂꯥꯏꯔꯕ ꯏꯃꯨꯡꯗꯒꯤ ꯂꯥꯛꯄ ꯏꯃꯧꯗꯨꯅꯤꯅꯦ ꯊꯕꯛ ꯇꯧꯕꯗ ꯏꯆꯨ ꯇꯥꯅ ꯇꯧꯗꯣꯏꯁꯦ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯃꯨꯡꯗꯒꯤ ꯂꯥꯛꯄ ꯅꯨꯄꯤꯗꯨꯅ ꯀꯔꯝꯅ ꯊꯕꯛ ꯑꯃꯕꯨ ꯅꯤꯡꯊꯤꯅ ꯇꯧꯗꯣꯏꯅꯣ ꯁꯦꯜꯅ ꯊꯣꯡ ꯁꯥꯔꯒ ꯆꯥꯅꯤꯡꯕꯗ ꯆꯥ ꯁꯦꯠꯅꯤꯡꯕꯗ ꯁꯦꯠ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯛꯄ ꯃꯣꯏꯅ ꯏꯃꯨꯡꯒꯤ ꯀꯔꯤ ꯊꯕꯛꯄꯨ ꯇꯧꯕ ꯍꯩꯔꯝꯗꯣꯏꯅꯣ ꯀꯔꯤꯅꯣꯗ ꯑꯗꯨꯛ ꯌꯥꯝ ꯍꯟꯊꯅꯁꯨ ꯍꯥꯏꯕꯤꯅꯨ ꯁꯦꯜ ꯄꯥꯏꯔꯦꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯍꯩꯔꯝꯂꯣꯏ ꯀꯥꯏꯅꯗꯤ ꯍꯥꯏꯕꯤꯅꯨ ꯁꯦꯜ ꯄꯥꯏꯔꯗꯤ ꯊꯕꯛ ꯁꯨꯔꯝꯂꯣꯏꯗꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯈꯔ ꯁꯥꯎꯅꯤꯡꯉꯤ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯁꯦꯜ ꯄꯥꯏꯔꯁꯨ ꯄꯥꯏꯗ꯭ꯔꯁꯨ ꯊꯕꯛ ꯂꯣꯏꯅ ꯍꯩꯗꯧꯔꯕꯅꯤ ꯏꯈꯨꯠ ꯆꯥꯕꯤ ꯏꯃꯧꯅꯦ ꯑꯩꯅ ꯈꯟꯗꯣꯏꯁꯦ ꯆꯪ ꯂꯥꯎꯕꯤ ꯃꯤꯌꯥ ꯃꯥꯡꯗ ꯄꯨꯊꯣꯛꯄꯗ ꯆꯣꯞꯄꯣꯏꯗꯕ ꯏꯃꯧꯅꯦ ꯑꯩꯅ ꯍꯥꯏꯅꯕ ꯆꯠꯇꯣꯏꯁꯦ ꯏꯕꯦꯝꯃ ꯅꯪꯒ ꯉꯥꯡꯅꯗꯣꯏꯁꯤ ꯑꯣꯟꯊꯣꯛꯅ ꯂꯨꯈ꯭ꯔꯦꯗ ꯑꯩꯅ ꯍꯥꯏꯕꯅ ꯑꯃ ꯅꯪꯅ ꯈꯨꯝꯕꯅ ꯑꯃ ꯑꯣꯟꯊꯣꯛꯅꯁꯨ ꯇꯥꯏꯌꯣꯟꯅꯈ꯭ꯔꯦ ꯅꯪꯒ ꯉꯥꯡꯅꯗꯧ ꯁꯔꯨꯛꯅꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯔꯨꯈꯤꯒꯦ ꯉꯁꯥꯏꯗꯒꯤ ꯆꯠꯊꯣꯛꯂꯨꯕꯒꯤ ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯈ꯭ꯔꯦ
ꯁꯈꯤꯁꯨ ꯏꯁꯧ ꯁꯥꯎꯅꯤꯡꯅ ꯈꯨꯝꯃꯤ ꯍꯣ ꯄꯣꯊꯥꯕꯤꯔꯣ ꯑꯩꯅ ꯕꯨꯋꯥ ꯑꯃ ꯍꯦꯛ ꯍꯥꯏꯔꯨꯔꯕ ꯃꯣꯏ ꯄꯥꯕꯒꯤ ꯍꯧꯅꯕꯤ ꯇꯨꯕꯠ ꯀꯛꯊꯠꯂꯒ ꯊꯅꯝꯕꯗꯣ ꯃꯗꯨꯗ ꯑꯣꯏꯔꯦ ꯑꯩꯅ ꯄ꯭ꯔꯥꯟꯁꯦ ꯄꯣꯔꯣꯛ ꯆꯥꯛꯂꯤꯕꯁꯦ ꯅꯣꯡꯃꯇ ꯑꯩꯒꯤ ꯋꯥ ꯇꯥꯔꯒ ꯅꯤꯡꯊꯤꯅ ꯈꯨꯝꯕꯤꯕ ꯅꯠꯇꯦ ꯃꯤꯒꯤ ꯅꯨꯄꯥꯒ ꯌꯥꯝ ꯈꯦꯠꯅꯩ ꯑꯩꯈꯣꯏꯒꯤꯅ ꯀꯔꯤꯕꯨ ꯈꯜꯂꯤꯕꯅꯣ ꯈꯪꯗꯦ ꯍꯣꯏ ꯇꯥꯅꯤꯡꯗꯦꯀꯣ ꯅꯪ ꯑꯃ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯉꯥꯛꯇ ꯍꯥꯏꯔꯗꯅ ꯍꯤ ꯇꯥꯔꯤꯗꯨ ꯑꯗꯨꯝ ꯂꯧꯁꯤꯜꯂꯨ ꯑꯗꯨꯒ ꯅꯊꯧ ꯇꯧꯔꯨꯁꯨ ꯑꯩꯅꯦ ꯉꯥꯏꯍꯥꯛꯇ ꯏꯪꯅ ꯆꯤꯛꯅ ꯄꯣꯊꯥꯈꯤ ꯅꯪ ꯌꯦꯜꯂꯛꯀꯅꯨꯀꯣ ꯅꯪꯒꯤ ꯍꯧꯅꯕꯤ ꯃꯤꯅ ꯋꯥꯔꯦ ꯍꯥꯏꯔꯕꯗꯤ ꯆꯣꯡꯁꯤꯟ ꯏꯁꯧ ꯂꯥꯡꯕꯗꯨ ꯇꯧꯔꯛꯀꯅꯨꯀꯣ ꯅꯣꯡꯃ ꯅꯪ ꯑꯩꯒꯤ ꯂꯤꯆꯩ ꯆꯥꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯍꯣ ꯀꯔꯤꯅꯣ ꯑꯃꯨꯛ ꯄꯣꯊꯥꯗꯅ ꯉꯥꯡꯕꯤꯔꯤ ꯃꯌꯥꯝꯗꯨꯕꯣ ꯑꯩꯅꯦ ꯑꯩꯗ ꯆꯪꯖꯈ꯭ꯔꯒꯦ ꯅꯣꯏ ꯅꯄꯥꯅ ꯆꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕꯁꯦ ꯃꯤꯍꯨꯟꯁꯦ ꯍꯦꯛꯇ ꯀꯥꯏ ꯅꯣꯡꯃꯇ ꯑꯩꯕꯨ ꯏꯪꯅ ꯆꯤꯡꯅ ꯂꯩꯍꯟꯕꯤꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯠꯇ ꯇꯧꯗꯦ ꯑꯩꯅ ꯏꯁꯧ ꯈꯔ ꯂꯥꯡꯂꯨꯔꯒꯅ ꯏꯁꯧ ꯀꯜꯂꯤ ꯑꯗꯨ ꯑꯗꯥ ꯍꯥꯏꯗꯅ ꯍꯦꯛꯇ ꯏꯔꯥꯜ ꯁꯤꯕꯤꯕ ꯅꯣꯏꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯗꯨꯅ ꯑꯩꯅ ꯏꯁꯧ ꯂꯥꯡꯕꯅꯤ ꯍꯥꯏꯕꯁꯦ ꯅꯣꯏ ꯈꯪꯁꯤꯟꯅꯗꯦꯕ ꯌꯥꯔꯦ ꯅꯪ ꯌꯥꯝ ꯊꯨꯅ ꯆꯪꯍꯧꯔꯣ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯉꯁꯤꯅꯦ ꯈꯖꯤꯛꯇꯒꯤ ꯈꯠꯅꯕ ꯁꯣꯏꯗ꯭ꯔꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯇꯥꯒꯦ ꯌꯥꯎꯅ ꯇꯥꯕꯅꯤ ꯅꯪꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯣ ꯇꯥꯕ ꯌꯥꯕ ꯋꯥ ꯑꯃꯠꯇ ꯌꯥꯎꯗꯦ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯋꯥꯔꯦꯝ ꯊꯧꯔꯦꯝ ꯉꯥꯛꯇ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯃꯣꯏ ꯄꯥꯕꯒꯤꯗꯤ ꯑꯗꯨ ꯉꯥꯛꯇꯅꯦ ꯍꯥꯏꯗꯣꯏꯁꯦ ꯑꯩꯅ ꯅꯨꯡꯁꯤ ꯂꯩꯀꯣꯟ ꯍꯥꯞꯂꯒ ꯏꯪꯅ ꯇꯞꯅ ꯍꯥꯏꯕ ꯋꯥꯗꯤ ꯇꯥꯔꯣꯏ ꯑꯗꯨꯒ ꯑꯩꯅ ꯏꯁꯧ ꯂꯥꯡꯂꯒ ꯍꯥꯏꯕ ꯋꯥꯗꯤ ꯊꯑꯣꯏꯅ ꯅꯤꯡꯁꯤꯡꯂꯒ ꯂꯩꯔꯝꯅꯤ ꯍꯧꯈ꯭ꯔꯕ ꯂꯣꯏꯈ꯭ꯔꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯀꯣꯊꯣꯛꯂꯒ ꯈꯠꯅꯕ ꯍꯧꯕꯁꯨ ꯍꯩꯈ꯭ꯔꯕ ꯃꯤ ꯀꯔꯦꯝꯅꯕꯁꯨ ꯃꯀꯣꯛꯅꯤ ꯅꯪ ꯂꯧꯕꯒꯤꯅꯦ ꯅꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯤꯅ ꯉꯥꯡꯅ ꯁꯛꯅꯕ ꯌꯥꯗ꯭ꯔꯤꯕꯁꯦ ꯀꯔꯤꯅꯣꯅꯦ ꯃꯃꯥ ꯅꯪꯕꯣ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯍꯥꯏꯌꯨ ꯅꯆꯥꯅꯨꯄꯥꯁꯦ ꯑꯩ ꯂꯧꯕꯒꯤ ꯉꯥꯡꯅ ꯁꯛꯅ ꯌꯥꯗ꯭ꯔꯤꯕꯅꯤ ꯍꯥꯏꯁꯤꯕꯨ ꯀꯔꯤ ꯋꯥꯇꯥꯅꯣꯅꯦ ꯅꯪ ꯑꯃꯅꯦ ꯆꯩ ꯌꯥꯝꯅ ꯅꯤꯒꯅꯨꯀꯣ ꯍꯅꯨꯊꯪꯁꯤꯗ ꯊꯥꯏꯅꯒꯤ ꯃꯁꯤꯡꯗꯨ ꯂꯥꯛꯂꯕꯗꯤ ꯅꯪ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏꯀꯣ ꯍꯣ ꯐꯨꯕꯤꯔꯣ ꯑꯩꯁꯦ ꯃꯣꯏ ꯄꯥꯕꯒꯤ ꯃꯤꯠꯇꯨꯗ ꯀꯔꯤ ꯑꯣꯏꯅ ꯎꯕꯤꯒꯦ ꯀꯩꯅꯣꯝ ꯇꯧꯕꯩꯁꯨ ꯐꯨꯒꯦꯒ ꯀꯥꯎꯒꯦꯒꯅ ꯃꯥꯡꯊꯥꯏ ꯅꯆꯥꯁꯦ ꯄꯥꯈꯪ ꯐꯥꯔꯕꯅꯦ ꯅꯃꯥꯏꯗꯨꯕꯨ ꯀꯔꯤꯃꯠꯇ ꯏꯀꯥꯏꯗꯕ꯭ꯔꯣ ꯑꯩꯅ ꯁꯨꯝ ꯁꯥꯎꯕꯤꯔꯣꯏꯅ ꯁꯥꯎꯗꯕꯅꯤꯀꯣ ꯃꯣꯏ ꯄꯥꯕꯁꯨꯅꯦ ꯌꯥꯝꯅ ꯍꯦꯜꯂꯕꯅꯤ ꯅꯨꯄꯤꯅꯤ ꯀꯩꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯗ ꯉꯥꯡꯂꯤꯕꯗꯣ ꯅꯣꯡꯃ ꯁꯈꯤ ꯑꯩꯅ ꯃꯁꯤꯡ ꯂꯥꯛꯄ ꯅꯨꯃꯤꯠꯇ ꯃꯣꯏ ꯄꯥꯕꯁꯨ ꯄꯣꯛꯄ ꯁꯣꯏꯗ꯭ꯔꯕꯅꯤ ꯀꯔꯤ ꯍꯥꯏꯕ ꯅꯄꯨꯔꯣꯏꯕ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯔꯕꯀꯣ ꯐꯩ ꯈꯪꯒꯅꯤꯗꯣ ꯉꯁꯤꯗꯤ ꯅꯨꯄꯤ ꯑꯃ ꯃꯔꯤꯟ ꯇꯦꯡꯕ ꯇꯥꯔꯦ ꯑꯩꯅ ꯁꯨꯝ ꯍꯟꯕꯁꯤꯗ ꯅꯪ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯅꯪ ꯁꯥꯟꯊꯕ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯗꯨꯋꯥꯏꯗ ꯆꯩ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯂꯦ ꯃꯄꯨꯔꯣꯏꯕꯒꯤ ꯃꯆꯤꯡ ꯈꯪꯕꯅ ꯁꯈꯤꯗꯨ ꯐꯤ ꯂꯧꯁꯤꯟꯕꯒ ꯀꯥꯎꯈꯩ ꯏꯃꯨꯡꯗ ꯍꯣꯠꯇꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯅꯣꯡꯌꯥꯏꯁꯨ ꯁꯈꯤꯅ ꯆꯦꯟꯁꯤꯟꯈꯤꯕꯒ ꯁꯥꯎꯅ ꯁꯣꯜꯂꯤ ꯀꯌꯥꯗ ꯉꯛꯈ꯭ꯔꯕ ꯅꯨꯄꯤꯅꯣꯅꯦ ꯑꯁꯨꯛ ꯌꯥꯝ ꯊꯋꯥꯏ ꯎꯁꯤꯠꯇꯕ ꯅꯨꯄꯤꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩꯁꯤꯅ ꯃꯁꯤꯕꯨ ꯀꯔꯝꯕ ꯁꯔꯛꯇꯒꯤ ꯀꯝꯗꯧꯅ ꯂꯧꯔꯤꯕꯅꯣ ꯍꯥꯏꯕꯅꯤꯗ ꯃꯥ ꯂꯧꯔꯨꯕꯗꯩ ꯑꯩꯁꯦ ꯉꯥꯎꯗꯨꯅ ꯆꯠꯄꯒ ꯆꯥꯕ ꯍꯦꯛ ꯃꯥꯟꯅꯔꯕꯅꯤ ꯑꯍꯜꯁꯨ ꯐꯅ ꯃꯑꯣꯏꯔꯕꯅꯤ ꯋꯥꯈꯜ ꯇꯥꯕ ꯌꯥꯔꯕꯅꯤ ꯑꯉꯥꯡ ꯃꯆꯥ ꯁꯥꯗꯅ ꯅꯤꯡꯉꯛꯄ ꯐꯪꯍꯧꯗ꯭ꯔꯕꯗꯤ ꯌꯥꯗꯕꯒꯤ ꯃꯑꯣꯡꯗ ꯍꯦꯛꯇ ꯇꯧ ꯃꯁꯤꯕꯨ ꯃꯃꯧ ꯂꯥꯛꯂꯒ ꯀꯝꯗꯧꯅꯤ ꯈꯟꯕꯗ ꯑꯩꯅ ꯑꯣꯏꯅ ꯍꯧꯖꯤꯛꯇꯒꯤ ꯋꯥꯕꯤꯔꯦ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯊꯦꯟꯕ ꯅꯨꯄꯤꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯁꯦꯜ ꯈꯛꯇꯅꯤ ꯃꯥꯅ ꯎꯔꯤꯕꯁꯦ ꯁꯦꯜꯅ ꯂꯣꯏꯅ ꯌꯥꯕꯗꯧꯅ ꯍꯥꯏꯕꯁꯨ ꯁꯥꯏ ꯅꯥꯔꯛ ꯌꯦꯛꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯁꯦꯜꯗꯨꯅ ꯁꯦꯕꯥ ꯇꯧꯕꯤꯗꯧꯁꯨ ꯅꯠꯇꯦ ꯑꯁꯨꯛ ꯌꯥꯝꯅ ꯄꯪꯕ ꯅꯨꯄꯤꯁꯤꯕꯨ ꯑꯩꯕꯨ ꯀꯗꯥꯏꯗꯒꯤ ꯊꯦꯡꯅꯔꯤꯕꯅꯣ ꯍꯥꯏꯕꯅꯤꯗ ꯃꯥꯅ ꯈꯖꯤꯛꯇꯪ ꯁꯤꯡꯂꯝꯕ ꯅꯨꯄꯤ ꯑꯣꯏꯔꯕꯗꯤ ꯑꯁꯤ ꯌꯧꯅ ꯀꯩꯒꯤ ꯋꯥꯖꯔꯨꯅꯤ ꯃꯄꯥꯅ ꯋꯥ ꯉꯥꯡꯂꯤꯉꯩ ꯂꯦꯝꯕꯁꯨ ꯍꯜꯂꯛꯇꯨꯅ ꯃꯄꯥꯕꯨ ꯀꯧꯔꯛꯏ ꯕꯥꯕꯥ ꯀꯔꯤꯅꯣ ꯁꯨꯃꯥꯡꯁꯤꯗ ꯅꯊꯟꯇ ꯂꯦꯞꯂꯒ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯕꯣ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯍꯦꯂꯣꯏꯒ ꯑꯃꯨꯛ ꯑꯣꯛꯅꯔꯛꯂꯕꯣ ꯍꯥꯏ ꯇꯥꯅꯤꯡꯗꯦꯀꯣ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯍꯦꯂꯣꯏꯅꯣ ꯅꯃꯥꯒ ꯉꯁꯥꯏꯗꯒꯤ ꯂꯥꯎꯅꯕꯒꯤ ꯏ ꯀꯥꯔꯤꯕꯅꯤ ꯅꯪꯁꯨ ꯏ ꯍꯥꯞꯂꯛꯀꯅꯨ ꯑꯩꯕꯨ ꯌꯥꯝ ꯁꯥꯎꯍꯜꯂꯒ ꯅꯣꯏ ꯅꯨꯡꯉꯥꯏꯕ ꯉꯝꯗꯧ ꯅꯠꯇꯦꯀꯣ ꯁꯥꯎꯕ ꯍꯦꯟꯃꯟꯗꯅ ꯀꯣꯛ ꯍꯦꯛ ꯁꯤꯗꯣꯛꯈ꯭ꯔꯣ ꯅꯣꯏ ꯇꯨꯡꯗ ꯅꯤꯡꯉꯝꯃꯣꯏꯀꯣ ꯍꯦꯔꯄꯥꯕ ꯀꯔꯤꯅꯣ ꯍꯥꯏꯗꯨꯕꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯊꯟꯇ ꯂꯦꯞꯂꯒ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯔꯝꯕꯗꯨꯗ ꯆꯨꯝꯅ ꯁꯨꯝ ꯍꯥꯏꯕꯅꯦ ꯕꯥꯕꯅ ꯋꯥꯈꯟꯗꯣ ꯌꯧꯈ꯭ꯔꯦ ꯅꯪꯅ ꯍꯧꯖꯤꯛꯇ ꯌꯧꯔꯛꯂꯒ ꯑꯩꯉꯣꯟꯗ ꯅꯤꯁꯥ ꯑꯃꯨꯛ ꯈꯥꯏꯔꯤꯕꯅꯤꯅꯦ ꯅꯪꯕꯨ ꯌꯨꯒ ꯊꯛꯂꯛꯄ꯭ꯔꯣ ꯉꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯋꯥ ꯉꯥꯡꯂꯤꯁꯤꯕꯣ ꯅꯍꯥꯟ ꯃꯈꯩꯗꯤ ꯋꯥ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯉꯥꯡꯕ ꯉꯝꯕ ꯅꯠꯇꯦ ꯅꯪꯅ ꯇꯧꯖ ꯁꯥꯔꯤꯕ ꯑꯃ ꯌꯦꯡꯅꯤꯡꯗꯦꯀꯣ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯒꯨꯟ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯌꯥꯎꯗꯦ ꯅꯅꯥꯎ ꯅꯨꯄꯥꯁꯤꯅ ꯅꯨꯄꯥꯗ ꯅꯨꯄꯥ ꯃꯥꯜꯂꯤ ꯉꯥꯡꯊꯣꯔꯛꯄ ꯇꯧꯊꯣꯔꯛꯄ ꯈꯨꯗꯤꯡ ꯅꯨꯄꯥꯗ ꯅꯨꯄꯥꯅꯤ ꯅꯪꯅ ꯅꯨꯄꯤ ꯃꯔꯥꯏ ꯑꯃ ꯍꯦꯜꯂꯤ ꯁꯣꯟꯖꯨꯅꯔꯒ ꯑꯗꯨꯝ ꯍꯦꯛꯂꯤ ꯍꯌꯦꯡꯋꯥꯏ ꯅꯨꯄꯤꯒꯤ ꯈꯨꯗꯣꯝꯕꯤꯗ ꯎꯔꯨ ꯎꯪꯂꯒ ꯂꯩꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯅꯪꯕꯨꯗꯤ ꯑꯗꯨꯀꯥꯟꯗ ꯃꯤꯋꯥ ꯉꯥꯡꯅꯕ ꯄꯥꯝꯕ ꯀꯥꯡꯕꯨꯅ ꯂꯦꯝꯕꯁꯤ ꯑꯙꯥ ꯃꯣꯔꯥ ꯑꯣꯜꯂꯤ ꯍꯥꯏꯗꯅ ꯉꯥꯡꯅꯗꯧꯕ ꯃꯌꯥꯝꯗꯣ ꯑꯩꯗꯤ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯎꯔꯦꯅꯦ ꯀꯩꯅꯣꯗ ꯄꯥꯕꯅ ꯍꯥꯏꯗꯨꯕꯣ ꯑꯩꯕꯨ ꯅꯨꯄꯤ ꯃꯥꯜꯂꯤ ꯀꯥꯏꯗꯨꯗꯤ ꯍꯥꯏꯔꯛꯀꯅꯨꯗ ꯋꯥ ꯈꯔ ꯉꯥꯡꯒꯟꯗꯦ ꯍꯥꯏꯗꯨꯅꯕꯨ ꯅꯨꯄꯤ ꯃꯥꯜꯂꯤ ꯍꯦꯛꯇ ꯍꯥꯏ
ꯇꯣꯝꯊꯤꯟꯕꯨꯅ ꯅꯨꯄꯥꯗꯨ ꯅꯨꯄꯥꯅꯤ ꯍꯦꯛꯇ ꯍꯥꯏꯕꯗꯨꯗꯤ ꯅꯆꯥ ꯈꯔ ꯋꯥꯔꯧꯏꯀꯣ ꯕꯥꯕꯥ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡꯗꯨꯗꯅꯤ ꯑꯩꯅ ꯅꯨꯄꯤ ꯃꯥꯜꯂꯤ ꯍꯥꯏꯔꯤꯕꯁꯦ ꯋꯥ ꯉꯥꯡꯊꯣꯛꯄꯗ ꯄꯣꯡꯅ ꯆꯥꯎꯅ ꯉꯥꯡꯕꯒꯤ ꯃꯍꯨꯠ ꯅꯨꯄꯤꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯌꯥꯝꯅ ꯀꯤꯅ ꯍꯪꯒꯣꯏꯅ ꯋꯥ ꯍꯥꯏꯕꯗꯣ ꯑꯗꯨ ꯃꯥꯜꯂꯤꯅꯦ ꯅꯪꯒꯤ ꯃꯑꯣꯡꯁꯦ ꯃꯥꯜꯂꯛꯈꯤꯅꯤ ꯑꯩꯅꯕꯨ ꯍꯥꯏꯔꯕ ꯑꯗꯨꯝ ꯃꯥꯜꯂꯛꯈꯤꯅꯤ ꯄꯥꯕ ꯅꯊꯟꯗ ꯉꯥꯡꯍꯧꯔꯣ ꯑꯩ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯔꯗꯤ ꯌꯥꯝ ꯁꯥꯎꯅꯔꯛꯇꯧ ꯃꯥꯜꯂꯦ ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ ꯆꯪꯈ꯭ꯔꯤꯕ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯅꯣꯡꯌꯥꯏꯗꯨ ꯅꯣꯛꯇꯨꯅ ꯍꯥꯏ ꯑꯁꯤꯗꯕꯨ ꯀꯃꯥꯏꯅ ꯅꯨꯄꯤ ꯃꯥꯜꯂꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ ꯃꯃꯥꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯗꯀꯣ ꯅꯪ ꯑꯃ ꯅꯃꯥꯅ ꯃꯥꯡꯍꯜꯂꯕꯅꯤꯀꯣ ꯑꯁꯨꯃꯥꯏꯅ ꯇꯧꯔꯝꯕ ꯏꯆꯥ ꯅꯠꯇꯦ ꯂꯃꯛ ꯈꯥꯡꯗ ꯃꯃꯥ ꯍꯩꯄꯥ ꯁꯥꯕꯤꯁꯤꯅ ꯍꯦꯛ ꯃꯥꯡꯍꯟꯕꯅꯤ ꯑꯣꯟꯊꯣꯛꯅ ꯄꯦꯟꯈꯤꯗ꯭ꯔꯦꯗ ꯑꯩꯗꯤ ꯈꯜꯂꯨꯔꯒ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃ ꯍꯧꯈ꯭ꯔꯦ ꯍꯥꯏꯕꯒ ꯇꯧꯕꯒ ꯁꯈꯤꯗꯨ ꯉꯁꯤꯗꯤ ꯉꯟꯇꯥ ꯍꯧꯗꯨꯅ ꯃꯃꯧ ꯍꯥꯏꯅꯕ ꯆꯠꯅꯕ ꯃꯀꯦ ꯁꯦꯝꯗꯨꯅ ꯂꯩꯔꯝꯃꯤ ꯁꯈꯤꯒꯤ ꯏꯔꯥꯡꯗꯨꯗ ꯅꯣꯡꯌꯥꯏꯅ ꯀꯔꯤꯅꯣ ꯈꯟꯗꯨꯅ ꯍꯪꯉꯛꯏ ꯃꯃꯥ ꯅꯪꯕꯨ ꯉꯁꯤꯁꯤ ꯀꯗꯥꯏ ꯆꯠꯇꯧꯕ ꯂꯩꯒꯦꯅꯦ ꯑꯗꯨꯛ ꯌꯥꯝꯅ ꯃꯀꯦ ꯁꯦꯝꯂꯤꯗꯨꯕꯣ ꯍꯣ ꯏꯃꯧ ꯍꯥꯏꯅꯔꯨꯒꯦ ꯈꯔꯁꯨ ꯀꯦꯗ ꯌꯥꯔꯤꯕꯣ ꯏꯃꯧ ꯍꯥꯏꯅꯕ ꯆꯠꯄꯗ ꯍꯦꯛꯇ ꯆꯃꯣꯠ ꯆꯠꯄ ꯌꯥꯕ ꯅꯠꯇꯦ ꯃꯤꯅ ꯏꯁꯨ ꯇꯥꯗꯕꯤ ꯍꯧꯅ ꯈꯪꯗꯕꯤ ꯅꯨꯄꯤ ꯑꯣꯏꯅ ꯎꯈꯤꯅꯤ ꯀꯔꯤꯅꯣꯅꯦ ꯅꯪꯒꯤꯁꯤꯕꯨ ꯑꯁꯦꯡꯕꯒꯤ ꯃꯧ ꯍꯥꯏꯅꯕ ꯆꯠꯇꯧꯔꯤꯕꯣ ꯑꯩꯗꯤ ꯅꯪꯅ ꯉꯔꯥꯡ ꯍꯥꯏꯕꯗꯣ ꯑꯗꯨ ꯐꯥꯒꯤ ꯇꯧꯔꯤꯕꯣꯏ ꯅꯤꯡꯉꯨꯔꯦ ꯑꯗꯨꯒ ꯅꯪꯗꯤ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃꯅꯤ ꯇꯧꯔꯝꯃꯤꯁꯦ ꯍꯣ ꯀꯔꯤꯅꯣ ꯆꯠꯂꯝꯗꯥꯏꯁꯤꯗ ꯑꯃꯨꯛ ꯈꯟꯅꯕ ꯍꯧꯕꯤꯔꯛꯀꯅꯨ ꯑꯩꯅꯦ ꯉꯁꯤꯗꯤ ꯃꯣꯟꯗꯥ ꯈꯤꯇ ꯅꯨꯡꯉꯥꯏꯅ ꯂꯩꯖꯒꯦ ꯆꯠꯂꯝ ꯈꯣꯠꯂꯝꯗꯥꯏꯁꯤꯗ ꯏꯁꯧ ꯂꯥꯡꯅꯕ ꯑꯃꯨꯛ ꯁꯤꯟꯕꯤꯔꯛꯂꯅꯨ ꯍꯣꯏ ꯑꯩꯅ ꯀꯔꯤꯗ ꯏꯁꯧ ꯂꯥꯡꯅꯕ ꯁꯤꯜꯂꯒꯦ ꯅꯪꯕꯣ ꯌꯥꯔꯦ ꯑꯩꯅꯦ ꯋꯥꯀ ꯑꯃꯠꯇ ꯉꯥꯡꯖꯔꯔꯣꯏ ꯅꯪꯅ ꯊꯣꯛꯄ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯇꯧꯔꯣ ꯑꯩꯅ ꯐꯅ ꯊꯤꯡꯂꯁꯨ ꯑꯣꯏꯔꯣꯏ ꯇꯥꯗꯧꯕ ꯅꯪꯅ ꯇꯥꯁꯤꯟꯅꯗ꯭ꯔꯕꯅꯤꯅ ꯏꯃꯨꯡꯗ ꯂꯩꯒꯦꯔꯥ ꯀꯗꯥꯏꯗꯅꯣꯃ ꯉꯥꯛꯇ ꯂꯩꯕꯤꯔꯨ ꯉꯥꯏꯍꯥꯛꯇ ꯏꯪꯅ ꯂꯣꯏꯁꯤꯟꯖꯒꯦ ꯑꯩꯅ ꯆꯠꯈ꯭ꯔꯒ ꯃꯥꯡꯒꯣꯜꯁꯤꯗ ꯂꯦꯞꯀꯦꯔꯥ ꯆꯠꯀꯦꯔꯥ ꯅꯅꯤꯡ ꯇꯧꯖꯍꯧ ꯑꯩꯅꯦ ꯃꯣꯏ ꯄꯥꯕꯒꯤ ꯁꯛꯇꯣ ꯍꯦꯛ ꯎꯕꯒ ꯃꯤꯍꯨꯟꯁꯦ ꯍꯦꯛꯇ ꯀꯥꯔꯛꯏ ꯍꯣꯏ ꯑꯩꯗ ꯆꯪꯖꯈ꯭ꯔꯒꯦ ꯑꯌꯨꯛꯁꯤꯗ ꯅꯪꯒꯤ ꯏꯁꯧ ꯇꯥꯕꯗꯣ ꯄꯥꯝꯖꯗꯦ ꯏꯪꯅ ꯆꯤꯡꯅ ꯂꯩꯁꯤ ꯑꯌꯨꯛꯁꯤꯗꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯈꯤꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯗꯨꯅ ꯃꯃꯧ ꯍꯥꯏꯅꯕ ꯆꯠꯈ꯭ꯔꯦ ꯉꯁꯤꯗꯤ ꯇꯣꯝꯊꯤꯅ ꯆꯥꯛ ꯊꯣꯡꯕ ꯇꯥꯔꯝꯃꯤ ꯅꯣꯡꯌꯥꯏꯁꯨ ꯃꯆꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯏꯟꯁꯥꯡ ꯁꯦꯝꯕ ꯌꯥꯎꯁꯤꯜꯂꯤ ꯍꯥꯏ ꯑꯇꯣꯝꯕ ꯅꯪꯕꯨ ꯃꯇꯝ ꯆꯥꯔꯦꯅꯦ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯑꯣ ꯑꯩꯁꯨ ꯏꯃꯧꯒꯤ ꯁꯦꯕꯥꯗꯨ ꯄꯥꯝꯃꯦꯅꯦ ꯏꯁꯨꯒꯗꯣ ꯏꯃꯤꯠꯁꯤꯅ ꯎꯕ ꯐꯪꯗ ꯁꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦꯅꯦ ꯁꯤꯕꯒ ꯌꯥꯈꯤꯔꯣꯏꯗ ꯄꯥꯕ ꯑꯍꯜ ꯌꯥꯝ ꯑꯣꯏꯕꯁꯨ ꯅꯠꯇꯦ ꯍꯩꯍꯩꯗꯕ ꯋꯥ ꯉꯥꯛꯇ ꯍꯥꯏꯗꯅ ꯀꯨꯏꯔꯔꯣꯏ ꯇꯥꯆꯧꯒꯤ ꯂꯨꯍꯣꯡꯕ ꯍꯦꯛ ꯂꯣꯏꯕꯒ ꯅꯆꯥꯒꯤꯁꯨ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯑꯗꯧꯅꯤ ꯏꯃꯥꯅ ꯄꯥꯝꯗ꯭ꯔꯁꯨ ꯅꯆꯥꯅꯗꯤ ꯌꯥꯝ ꯄꯥꯝꯖꯧꯔꯦ ꯄꯥꯕꯅ ꯅꯃꯧ ꯂꯥꯛꯂꯒ ꯍꯔꯥꯎ ꯅꯆꯥ ꯅꯤꯉꯣꯜꯒꯨꯝ ꯂꯨꯅ ꯆꯥꯟ ꯇꯧꯕꯤꯌꯨ ꯃꯥꯗꯤ ꯂꯥꯏꯔꯕꯤꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯌꯥꯝ ꯋꯥꯅ ꯌꯣꯛꯂꯛꯄꯤꯅꯤ ꯑꯉꯥꯎꯕꯧ ꯀꯔꯤꯒꯤ ꯋꯥꯈꯜ ꯁꯣꯟꯊꯔꯤꯕꯅꯣ ꯏꯆꯥꯒꯤ ꯏꯄꯥ ꯂꯩꯔꯤꯅꯦ ꯅꯃꯥꯅ ꯌꯥꯗ꯭ꯔꯕꯁꯨ ꯄꯥꯕꯅ ꯌꯥꯔꯤ ꯏꯆꯥꯅ ꯄꯥꯝꯖꯕ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤꯗꯣ ꯏꯃꯧ ꯑꯣꯏꯅ ꯂꯥꯛꯂꯕꯁꯨ ꯑꯩꯅ ꯏꯆꯥ ꯅꯤꯉꯣꯜꯒꯨꯝꯅ ꯂꯨꯅ ꯆꯥꯅ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯊꯝꯗꯣꯏꯅꯤ ꯌꯥꯔꯦ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤ ꯇꯣꯛꯂꯁꯤ ꯆꯥꯛꯇꯨ ꯑꯗꯨꯝ ꯍꯥꯟꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤ ꯁꯣꯝꯗꯅ ꯁꯈꯤꯗꯣ ꯆꯟꯕꯤꯒꯤ ꯌꯨꯝꯗ ꯌꯧꯔꯦ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯂꯒ ꯍꯦꯛꯇ ꯀꯣꯏꯂꯥꯎ ꯂꯥꯎꯔꯝꯃꯤ ꯍꯣ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ ꯀꯅꯥ ꯂꯩꯒꯦ ꯍꯣ ꯃꯤ ꯂꯥꯛꯂꯤꯌꯦ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯑꯣ ꯃꯣꯏ ꯏꯃꯨꯡꯁꯤꯕꯨ ꯀꯅꯥꯃꯠꯇ ꯂꯩꯇꯕꯖꯥꯠꯂ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯑꯁꯨꯛ ꯀꯟꯅ ꯀꯧꯔꯤꯕꯁꯤ ꯀꯅꯥꯃꯠꯇ ꯍꯦꯛ ꯊꯣꯛꯂꯛꯇꯦꯕ ꯇꯧꯔꯤꯕꯁꯤ ꯅꯨꯄꯤ ꯑꯃ ꯁꯨꯃꯥꯡꯗ ꯈꯥꯎꯖꯥꯎ ꯑꯃ ꯄꯥꯏꯔꯒ ꯂꯩꯔꯝꯕꯗꯨꯗ ꯉꯛꯇꯤ ꯉꯛꯆꯥꯅꯩ ꯃꯣꯏꯅ ꯋꯥ ꯉꯥꯡꯗ꯭ꯔꯤꯉꯩ ꯁꯈꯤꯅ ꯍꯥꯟꯅ ꯋꯥ ꯍꯥꯏꯔꯛꯏ ꯏꯅꯝꯃ ꯅꯆꯟ ꯂꯥꯛꯆꯔꯤꯌꯦ ꯃꯥꯡꯒꯣꯟꯗ ꯀꯥꯔꯛꯂꯒ ꯋꯥꯔꯤꯁꯦ ꯐꯖꯅ ꯁꯥꯟꯅꯔꯁꯤ ꯑꯩꯁꯨ ꯋꯥꯕꯅ ꯁꯤꯗꯧꯔꯦ ꯉꯁꯥꯏꯗꯒꯤ ꯅꯨꯡꯁꯥ ꯃꯔꯛꯇ ꯂꯥꯛꯄꯒꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯤꯅ ꯀꯧꯈꯠꯄ ꯉꯥꯏꯗ ꯃꯁꯥꯅ ꯈꯪꯅ ꯃꯥꯡꯒꯣꯜꯗ ꯀꯥꯔꯒ ꯃꯣꯔꯥ ꯑꯃ ꯂꯧꯗꯨꯅ ꯉꯦꯛ ꯐꯝꯊꯩ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯅꯥꯅꯣ ꯑꯩꯗꯤ ꯅꯪꯁꯦ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯅꯦ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯅꯪꯕꯨ ꯑꯩꯈꯣꯏꯗ ꯁꯨꯝꯗꯧꯕꯅꯤ ꯏꯅꯝꯃ ꯑꯩꯅ ꯂꯥꯛꯆꯔꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯏꯅꯝꯃꯒꯤ ꯏꯆꯥ ꯆꯟꯕꯤꯁꯦ ꯏꯃꯧ ꯑꯣꯏꯖꯔꯒꯦꯅ ꯍꯥꯏꯕ ꯂꯥꯛꯄꯅꯤ ꯑꯗꯨ ꯑꯗꯥꯅ ꯇꯧꯔꯛꯄ ꯌꯥꯔꯣꯏꯀꯣ ꯑꯩꯅ ꯑꯁꯨꯛ ꯋꯥꯅ ꯂꯥꯛꯂꯒ ꯑꯃꯨꯛ ꯌꯥꯔꯣꯏꯒ ꯍꯥꯏꯔꯛꯀꯅꯨ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯗꯨꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯅꯨꯄꯥ ꯑꯃꯠꯇꯅ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯅ ꯅꯣꯡꯃꯇ ꯍꯥꯏꯔꯛꯇ꯭ꯔꯤꯕꯅꯤ ꯑꯗꯨꯒ ꯉꯁꯤ ꯏꯊꯥ ꯊꯥꯖꯗꯅ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯀꯥꯏꯅ ꯍꯥꯏꯕ ꯂꯥꯛꯄꯗꯨꯗ ꯍꯔꯥꯎꯈ꯭ꯔꯦ ꯁꯈꯤꯒꯤ ꯅꯥꯛꯇ ꯐꯝꯊꯗꯨꯅ ꯋꯥꯔꯤꯗꯨ ꯃꯈꯣꯏꯁꯨ ꯁꯥꯕ ꯌꯥꯎꯁꯤꯜꯂꯤ ꯏꯅꯥꯎ ꯅꯪꯅ ꯍꯥꯏꯁꯤꯕꯨ ꯑꯁꯦꯡꯕꯩꯔꯣ ꯁꯤꯗꯕꯨ ꯑꯃꯨꯛ ꯐꯥꯒꯤ ꯇꯧꯈꯤꯒꯗ꯭ꯔꯣ ꯑꯩꯕꯣ ꯏꯆꯥ ꯅꯨꯄꯥ ꯂꯦꯝꯕ ꯀꯧꯕ ꯑꯃ ꯂꯩꯌꯦ ꯃꯈꯥꯗ ꯃꯅꯥꯎ ꯑꯃꯒꯅꯤ ꯏꯆꯥ ꯂꯦꯝꯕꯒꯤ ꯑꯣꯏꯅ ꯆꯟꯕꯤꯕꯨ ꯏꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯕ ꯂꯥꯛꯄꯅꯤ
ꯏꯃꯧꯒꯤ ꯁꯦꯕꯥ ꯀꯥꯏꯗꯣ ꯐꯪꯅꯤꯡꯂꯦ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯏꯆꯥꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯕꯅꯤꯅ ꯃꯃꯥ ꯑꯩꯅ ꯑꯣꯏꯅ ꯏꯃꯧ ꯊꯤꯕ ꯂꯥꯛꯂꯕꯅꯤ ꯌꯥꯏꯗ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯏꯅꯥꯎ ꯂꯨꯍꯣꯡꯕꯗꯤ ꯈꯔ ꯆꯥꯎꯅ ꯍꯣꯡꯕ ꯇꯥꯔꯦ ꯑꯩꯒꯤꯗꯤ ꯏꯆꯥꯁꯦ ꯃꯊꯟꯇꯅꯤ ꯃꯤꯒꯤ ꯃꯥꯡꯗ ꯆꯣꯞꯄ ꯌꯥꯕ ꯅꯠꯇꯦ ꯑꯎꯟꯄꯣꯠꯁꯨꯅꯦ ꯃꯇꯝꯒꯤ ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯈꯪꯅ ꯍꯥꯞꯂꯛꯀꯅꯤ ꯍꯌꯦꯡꯗꯣ ꯑꯉꯥꯡ ꯑꯅꯤꯒꯤ ꯀꯨꯊꯤ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯔꯁꯦ ꯑꯗꯨꯒ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠꯇꯨ ꯂꯦꯞꯅꯕ ꯍꯣꯏ ꯌꯥꯏꯌꯦ ꯏꯅꯝꯃ ꯑꯗꯨꯗꯤ ꯑꯩꯁꯨ ꯉꯁꯤꯒꯤꯗꯤ ꯑꯃꯨꯛ ꯍꯜꯂꯒꯦ ꯍꯌꯦꯡ ꯑꯌꯨꯛꯇꯣ ꯉꯟꯇꯥ ꯑꯣꯏꯅ ꯍꯦꯛ ꯂꯥꯛꯂꯒꯦ ꯍꯣꯏ ꯆꯥꯛꯇꯣ ꯁꯤꯗ ꯆꯥꯔꯒ ꯑꯣꯏꯅ ꯍꯜꯂꯣ ꯑꯩꯁꯨ ꯍꯣꯔꯦꯟ ꯃꯄꯥꯗ ꯄꯥꯎꯁꯦ ꯇꯝꯂꯒꯦ ꯑꯣꯟꯊꯣꯛꯅ ꯍꯔꯥꯎꯖꯔꯅꯤ ꯄꯥꯎꯁꯦ ꯇꯥꯕꯗ ꯍꯣꯏ ꯏꯅꯝꯃ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯅꯣꯡꯃ ꯍꯧꯈꯤꯗꯨꯅ ꯂꯦꯝꯕ ꯑꯃꯗꯤ ꯆꯟꯕꯤ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯁꯨ ꯂꯣꯏꯔꯦ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡꯕꯤ ꯃꯌꯥꯝꯅ ꯆꯟꯕꯤꯒꯤ ꯂꯨꯍꯣꯡꯕꯗ ꯍꯥꯞꯂꯛꯄ ꯑꯋꯨꯟꯄꯣꯠ ꯃꯌꯥꯝꯗꯨ ꯎꯔꯒ ꯀꯂꯛꯇꯨꯅ ꯋꯥꯔꯦꯝ ꯊꯧꯔꯦꯝ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯂꯒ ꯉꯥꯡꯅꯔꯝꯃꯤ ꯃꯗꯨ ꯇꯥꯔꯒ ꯁꯈꯤꯅ ꯁꯥꯎꯕꯒꯤ ꯃꯍꯨꯠꯇ ꯍꯔꯥꯎꯅ ꯃꯃꯣꯟ ꯅꯣꯛꯂꯝꯃꯤ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯆꯟꯕꯤꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯈꯪꯕ ꯍꯧꯔꯛꯂꯦ ꯉꯁꯤꯁꯨ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯊꯕꯛ ꯇꯧꯏ ꯇꯧꯗꯦꯅ ꯀꯟꯅ ꯃꯔꯩ ꯌꯦꯠꯅꯔꯤ ꯍꯣꯏ ꯏꯃꯥꯒꯤꯗꯨꯗꯤꯅꯦ ꯑꯩꯅ ꯅꯋꯥꯁꯨ ꯂꯧꯕꯤꯗꯦ ꯃꯧꯁꯤꯕꯨ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯅꯕ ꯂꯥꯛꯄ ꯃꯤꯅꯥꯏ ꯑꯣꯏꯅ ꯎꯕꯤꯔꯕ꯭ꯔꯣ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯁꯅꯥ ꯂꯨꯄꯥ ꯑꯎꯟꯄꯣꯠ ꯃꯌꯥꯝꯁꯦ ꯀꯔꯤ ꯑꯣꯏꯅ ꯎꯕꯤꯔꯒꯦ ꯅꯃꯥꯏ ꯐꯥꯎꯗꯤ ꯆꯣꯞꯇ꯭ꯔꯦꯗꯅ ꯑꯍꯜ ꯑꯃ ꯑꯣꯏꯔꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯇꯧꯔꯒ ꯆꯥꯛ ꯏꯟꯁꯥꯡ ꯈꯔ ꯊꯣꯡꯂꯒ ꯇꯨꯃꯤꯟꯅ ꯄꯪꯂꯩ ꯃꯔꯩꯕ ꯌꯥꯗ꯭ꯔꯣ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯈꯠꯅꯕ ꯍꯧꯗꯧꯒꯤ ꯅꯌꯥ ꯀꯥꯊꯣꯛꯂꯒ ꯉꯥꯏꯔꯤꯗꯨꯕꯨ ꯅꯃꯥꯏꯗꯨ ꯏꯀꯥꯏꯗꯕ꯭ꯔꯣ ꯍꯥꯏ ꯆꯤꯡꯒꯟꯕꯤ ꯅꯪ ꯉꯁꯤ ꯁꯣꯏꯔꯣꯏꯀꯣ ꯑꯩꯅ ꯅꯍꯥꯟ ꯃꯈꯩ ꯇꯧꯔꯤꯗꯨ ꯀꯔꯤ ꯑꯣꯏꯅ ꯎꯒꯦ ꯏꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯊꯕꯛꯇꯣ ꯉꯁꯤꯗꯤ ꯅꯪꯅ ꯈꯔ ꯇꯧꯋꯣꯅ ꯑꯗꯨꯛ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯕꯗꯨꯕꯨ ꯃꯔꯝ ꯆꯥꯔꯤꯕꯣ ꯍꯣ ꯃꯔꯝ ꯆꯥꯕ ꯍꯥꯏꯕꯨ ꯆꯥꯔꯤꯕꯅꯤ ꯊꯕꯛ ꯃꯅꯥ ꯑꯃꯠꯇ ꯁꯨꯍꯟꯗ ꯆꯥꯔꯤꯕꯗꯣ ꯀꯅꯥꯏ ꯃꯄꯥꯅꯅꯣ ꯑꯩꯒꯤ ꯅꯠꯇ꯭ꯔꯣ ꯐꯧ ꯆꯦꯡ ꯐꯪꯉꯦ ꯑꯃꯠꯇ ꯋꯥꯠꯄ ꯅꯠꯇꯦ ꯄꯩꯗꯅ ꯊꯝꯂꯤꯕꯅꯦ ꯏꯟꯁꯥꯡ ꯊꯣꯡꯅꯕ ꯍꯥꯏꯗꯅ ꯆꯥꯛꯈꯨꯝꯗ ꯃꯅꯥ ꯃꯁꯤꯡ ꯋꯥꯠꯇꯅ ꯊꯝꯂꯤꯕ ꯅꯠꯇ꯭ꯔꯣ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨꯅ ꯈꯠꯅꯕꯗꯨ ꯎꯕꯗ ꯇꯣꯝꯊꯤꯟꯒ ꯃꯄꯥꯒꯗꯤ ꯅꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯈꯠꯅꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ ꯃꯔꯛꯁꯤꯗ ꯇꯣꯝꯊꯤꯟꯁꯨ ꯃꯥꯒꯤ ꯈꯪꯅꯖꯕꯤ ꯃꯌꯥꯒ ꯂꯨꯍꯣꯡꯂꯝꯃꯤ ꯃꯆꯥ ꯇꯣꯝꯊꯤꯟꯅ ꯃꯌꯥꯒ ꯂꯨꯍꯣꯡꯕꯗ ꯁꯈꯤꯗꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕ ꯅꯣꯡꯌꯥꯏꯅ ꯆꯥꯎꯅ ꯂꯦꯞꯈꯤꯕꯅ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯈꯤꯗꯦ ꯑꯌꯨꯛꯅꯤ ꯃꯌꯥꯗꯨ ꯀꯅꯥꯁꯨ ꯉꯥꯏꯗ ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯁꯤꯠ ꯅꯥꯟꯅ ꯋꯥꯏꯁꯤꯠ ꯂꯝꯁꯤꯡ ꯇꯧꯔꯒ ꯏꯔꯨ ꯃꯥꯏꯊꯗꯨꯅ ꯗꯨꯛ ꯊꯥꯜꯂꯝꯃꯤ ꯂꯣꯏꯔꯒ ꯆꯥꯛꯈꯨꯝ ꯆꯪꯗꯨꯅ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯤ ꯍꯥꯏ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯗꯣꯏꯅꯣ ꯏꯃꯥ ꯄꯥꯟ ꯈꯔ ꯂꯩꯌꯦ ꯃꯗꯨ ꯑꯣꯏꯅ ꯏꯔꯣꯜꯂꯒꯦ ꯀꯥꯡꯍꯧ ꯑꯃꯒ ꯉꯧꯔꯒꯦ ꯑꯩ ꯆꯥꯅꯤꯡꯗꯦ ꯎꯀꯥꯕꯤꯗꯣ ꯐꯖꯅ ꯇꯥꯎꯔꯒ ꯁꯣꯏꯕꯨꯝꯒ ꯊꯣꯡꯉꯨ ꯍꯣꯏ ꯏꯃꯥ ꯅꯃꯧꯅ ꯁꯣꯏꯗꯅꯕ ꯇꯧꯖꯒꯦ ꯃꯌꯥ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯊꯕꯛ ꯇꯧꯕꯒꯤ ꯈꯠꯅꯕꯗꯨꯗꯤ ꯇꯧꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯅꯦꯝꯒꯤ ꯁꯥꯔꯩꯗ ꯃꯌꯥꯗꯣ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯃꯀꯨꯅꯗꯤ ꯃꯥꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ ꯑꯁꯨꯝ ꯂꯩꯃꯤꯟꯅꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯁꯈꯤꯅ ꯃꯌꯥꯒꯤ ꯃꯒꯨꯟ ꯈꯪꯕ ꯉꯝꯂꯝꯃꯤ ꯉꯁꯤꯗꯤ ꯁꯈꯤꯗꯨ ꯃꯁꯥ ꯌꯥꯝ ꯀꯟꯅ ꯉꯝꯂꯝꯗꯦ ꯃꯃꯧ ꯑꯍꯟ ꯆꯟꯕꯤꯕꯨ ꯀꯧꯁꯤꯜꯂꯤ ꯍꯥꯏ ꯃꯧ ꯑꯍꯟ ꯅꯪ ꯑꯃꯨꯛꯇ ꯆꯪꯂꯛꯎ ꯆꯟꯕꯤꯁꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯑꯣꯔꯣꯛ ꯁꯣꯜꯂꯤ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯈꯔ ꯊꯨꯅ ꯁꯤꯈ꯭ꯔꯗꯤ ꯐꯗꯧꯅꯤ ꯃꯥ ꯂꯩꯗꯅ ꯑꯩꯁꯦ ꯏꯅꯤꯡ ꯏꯈꯥꯗꯅ ꯂꯩꯕ ꯐꯪꯗ꯭ꯔꯕꯅꯤ ꯑꯁꯤ ꯍꯥꯏꯅ ꯃꯅꯦꯝꯒꯤ ꯀꯥꯗ ꯆꯪꯉꯤ ꯀꯩꯅꯣ ꯏꯃꯥꯅ ꯑꯩꯕꯨ ꯄꯪꯀꯧꯗ ꯀꯧꯔꯤꯗꯨꯕꯣ ꯅꯥꯔꯤꯕꯗ ꯇꯨꯃꯤꯟꯅ ꯅꯥꯕ ꯌꯥꯗ꯭ꯔꯣ ꯃꯤꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝ ꯌꯦꯠꯂꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯌꯦꯠꯄꯒꯤ ꯋꯥ ꯅꯠꯇꯦ ꯏꯁꯥꯁꯦ ꯄꯨꯡꯊꯤꯟ ꯊꯤꯟꯗꯣꯛꯂꯦ ꯑꯃꯨꯛꯇ ꯅꯝꯂꯨ ꯂꯥꯎꯅꯦ ꯑꯁ ꯀꯔꯤ ꯋꯥꯅꯣ ꯑꯩ ꯊꯕꯛ ꯌꯥꯝꯅ ꯂꯩ ꯀꯅꯥꯗꯅꯣ ꯍꯥꯏꯔꯒ ꯅꯝꯍꯜꯂꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯟꯕꯤꯗꯣ ꯐꯦꯠ ꯂꯥꯎꯅ ꯊꯣꯛꯈ꯭ꯔꯦ ꯁꯈꯤꯗꯣ ꯉꯁꯤꯗꯤ ꯃꯁꯥꯅꯒ ꯅꯨꯡꯉꯥꯏꯇꯕꯅꯤ ꯃꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ ꯃꯇꯥꯡꯗꯨꯗ ꯃꯌꯥꯗꯨ ꯃꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯏ ꯏꯃꯥ ꯆꯥꯛ ꯑꯁꯥꯕꯁꯦ ꯈꯔ ꯆꯥꯁꯤꯟꯁꯦ ꯑꯗꯨꯒ ꯄꯣꯊꯥꯅꯕ ꯏꯁꯥ ꯉꯝꯗꯦ ꯍꯥꯏꯗꯅ ꯉꯔꯥꯡꯁꯨ ꯆꯥꯛ ꯅꯤꯡꯊꯤꯅ ꯆꯥꯈꯤꯗꯦ ꯁꯦ ꯏꯃꯥ ꯅꯃꯧ ꯏꯟꯖꯔꯒꯦ ꯂꯥꯏꯔꯕꯤꯅꯤ ꯍꯥꯏꯗꯅ ꯃꯥꯅ ꯊꯤꯅ ꯑꯣꯠꯄꯤꯕ ꯃꯃꯧꯗꯨꯅ ꯃꯥꯒꯤ ꯆꯤꯔꯕ ꯋꯥꯔꯕ ꯃꯇꯝꯁꯤꯗ ꯑꯩ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯁꯦꯕꯥ ꯇꯧꯕꯤꯕꯗꯨ ꯎꯕꯗ ꯀꯞꯂꯝꯃꯤ ꯏꯃꯥ ꯏꯕꯦꯝꯃ ꯏꯃꯥꯅ ꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯏꯃꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯀꯣ ꯏꯃꯧꯅ ꯑꯩꯕꯨ ꯌꯥꯝꯅ ꯋꯥꯔꯧꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯏꯃꯥ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯅꯃꯧꯗ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯏꯃꯥ ꯀꯩꯒꯤ ꯋꯥꯔꯧꯗꯣꯏꯅꯣ ꯅꯃꯧꯕꯨ ꯍꯩꯇ ꯁꯤꯡꯗ ꯋꯥꯔꯛ ꯋꯥꯇꯦꯝꯕꯤꯕꯗꯨꯅ ꯍꯦꯟꯅ ꯄꯦꯟꯖꯩ ꯏꯃꯥꯗ ꯅꯃꯧꯅ ꯀꯔꯤꯁꯨ ꯁꯥꯎꯕ ꯋꯥꯔꯧꯕ ꯂꯩꯖꯗꯦ ꯁꯦ ꯆꯥꯛꯁꯤ ꯆꯥꯁꯤ ꯏꯃꯥ ꯃꯅꯤ ꯃꯃꯧ ꯑꯅꯤꯒꯤ ꯋꯥꯔꯤꯗꯨ ꯅꯣꯡꯌꯥꯏꯒ ꯇꯣꯝꯊꯤꯟꯒꯁꯨ ꯇꯥꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯁꯨꯝꯅ ꯁꯈꯤꯁꯨ ꯋꯥꯈꯜ ꯇꯥꯗꯨꯅ ꯃꯃꯧ ꯑꯇꯣꯝꯕꯤꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯔꯝꯃꯤ
ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯂꯦꯝꯕꯗꯤ ꯆꯟꯕꯤꯒꯤ ꯁꯥꯔꯩꯗ ꯅꯨꯄꯤ ꯃꯌꯨꯝꯗ ꯌꯥꯋꯣꯡ ꯏꯟꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯁꯈꯤꯒ ꯃꯌꯥꯒꯁꯨ ꯌꯥꯝꯅ ꯅꯛꯅ ꯂꯣꯏꯅꯔꯤ꯫ ꯃꯅꯤ ꯃꯃꯧꯒꯤ ꯅꯨꯡꯁꯤ ꯃꯔꯤꯗꯨ ꯎꯕꯗ ꯃꯄꯥ ꯃꯆꯥꯗꯤ ꯌꯥꯝꯅ ꯄꯦꯟꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯃꯨꯡꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫